ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯔ ꯐꯖꯔꯕ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯑꯆꯧꯕ ꯑꯃꯒꯤ ꯃꯄꯥꯟꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯄꯥꯜꯗ ꯍꯧꯅ ꯇꯥꯔꯤ꯫ ꯌꯨꯝꯒꯤ ꯃꯄꯥꯟꯒꯤ ꯊꯣꯡ ꯃꯌꯥꯗ ꯂꯦꯞꯂꯤꯕꯤ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯊꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯊꯣꯡꯕꯥꯗ ꯑꯃꯨꯛꯁꯨ ꯈꯣꯠꯂꯤ꯫ ꯑꯗꯨꯒ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯅꯤꯡꯁꯤꯡꯕ ꯃꯤ ꯑꯣꯏꯍꯧꯅꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯁꯦ ꯊꯥꯔꯝꯒꯦ, ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯂꯩꯍꯧꯅꯕ꯫ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗ ꯊꯥꯡ ꯃꯇꯣꯟꯗꯨꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯠꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯤꯡ ꯀꯟꯅ ꯈꯣꯠꯂꯤꯉꯩ ꯏꯃꯨꯡꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯏꯃꯨꯡꯗ ꯂꯩꯕ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯗ "ꯇꯥ ꯈꯝꯂꯥꯡꯕ, ꯀꯅꯥꯅꯣꯕ ꯊꯣꯡꯁꯤ ꯅꯝꯃꯛꯏ?" "ꯅꯨꯡꯁꯤꯠꯅ ꯑꯣꯏꯔꯝꯒꯅꯤ, ꯂꯥꯎ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯃꯌꯥꯏ ꯀꯥꯁꯤ ꯆꯪꯉꯨꯁꯤ." "ꯌꯨꯝꯁꯦ ꯋꯥ ꯉꯥꯡꯕꯗ ꯂꯣꯏꯅ ꯅꯤꯜꯂꯦ ꯇꯥ ꯈꯝꯂꯥꯡꯕ. ꯇꯥ ꯈꯝꯂꯥꯡꯕ, ꯑꯩꯗꯤ ꯃꯌꯥꯏ ꯀꯥꯁꯤꯗ ꯑꯝꯇ ꯀꯣꯏꯅ ꯆꯠꯀꯦ." ꯂꯦꯝꯂꯩꯗꯨ ꯀꯥ ꯃꯌꯥꯏꯗꯨꯗ ꯀꯣꯏꯅ ꯆꯠꯄ ꯍꯧꯔꯛꯄꯗ ꯑꯆꯧ ꯑꯆꯧꯕ ꯊꯣꯡꯅꯥꯎ ꯈꯜꯂꯤꯕ ꯐꯤꯖꯪꯁꯤꯡꯗꯨ ꯅꯨꯡꯁꯤꯠꯅ ꯍꯥꯏꯔꯤ꯫ "ꯀꯩꯅꯣ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ, ꯄꯥꯡꯕꯣꯞꯁꯨ ꯌꯥꯝ ꯆꯣꯡꯉꯦ꯫ ꯇꯥ ꯈꯝꯂꯥꯡꯕ, ꯇꯥ ꯈꯝꯂꯥꯡꯕ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯇꯥ ꯈꯝꯂꯥꯡꯕ, ꯇꯥ ꯈꯝꯂꯥꯡꯕ." ꯈꯝꯂꯥꯡꯕꯅ ꯂꯦꯝꯂꯩꯗ "ꯂꯦꯝꯂꯩ, ꯂꯦꯝꯂꯩ, ꯍꯧꯒꯠꯂꯨꯁꯤ." ꯂꯦꯝꯂꯩꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯈꯝꯂꯥꯡꯕꯗ ꯀꯣꯜꯂꯒ ꯀꯞꯄꯤ꯫ "ꯇꯥ ꯈꯝꯂꯥꯡꯕ, ꯑꯩꯁꯤꯕꯨ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯣꯏꯔꯣ? ꯑꯩꯅ ꯍꯦꯛ ꯇꯨꯝꯕꯒ ꯅꯨꯄꯤ ꯑꯃ ꯊꯥꯡ ꯄꯥꯏꯔꯒ ꯂꯥꯛꯏ, ꯏꯕꯥꯅꯤꯕꯨ ꯑꯍꯥꯠꯀꯗꯣꯏꯒ ꯍꯦꯛꯇ ꯇꯧꯏ." "ꯂꯦꯝꯂꯩ, ꯁꯣꯔꯗꯣ ꯐꯖꯅ ꯑꯝꯇ ꯋꯥꯈꯜ ꯇꯥꯅ ꯍꯣꯟꯗꯣꯛꯎꯁꯦ꯫ ꯅꯪ ꯅꯨꯄꯤꯗꯣ ꯈꯪꯕ ꯉꯝꯍꯧꯕ꯭ꯔꯣ?" "ꯑꯗꯨꯗꯤ ꯉꯝꯗꯦ. ꯉꯁꯤꯅ ꯊꯣꯡꯅꯥꯎꯒꯤ ꯐꯤꯖꯪ ꯃꯔꯨꯝꯗ ꯃꯃꯥꯏꯗꯣ ꯅꯛꯁꯤꯜꯂꯦ." "ꯀꯤꯒꯅꯨꯁꯦ, ꯑꯩ ꯂꯩꯁꯤꯗꯤ." ꯂꯦꯝꯂꯩꯅ ꯈꯝꯂꯥꯡꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗꯅꯤ꯫ ꯈꯝꯂꯥꯡꯕꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ꯫ ꯑꯗꯨꯒ ꯂꯦꯝꯂꯩꯅ ꯈꯝꯂꯥꯡꯕꯅꯦ ꯉꯥꯛꯇꯪ ꯈꯜꯂꯤꯕꯗꯨꯁꯨ ꯂꯦꯝꯂꯩ ꯑꯃꯗꯤ ꯈꯝꯂꯥꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯈꯝꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯁꯤꯒꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯅꯤ꯫ ꯂꯦꯝꯂꯩꯒꯤ ꯃꯪꯗ ꯍꯦꯛ ꯂꯥꯛꯄ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯐꯃꯨꯡ ꯃꯌꯥꯏꯗ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯃꯇꯣꯝꯇ "ꯀꯗꯥꯏꯗ ꯂꯩꯕ ꯌꯨꯝꯅꯣ ꯑꯩꯒꯤ ꯃꯪꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯔꯤꯕꯁꯦ? ꯀꯩꯗꯧꯕꯅꯣ ꯑꯩꯅ ꯌꯨꯝꯗꯨꯗ ꯊꯥꯡ ꯄꯥꯏꯔꯒ ꯆꯠꯂꯤꯕꯗꯣ? ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯅꯤꯗꯨꯅ ꯀꯅꯥ ꯀꯅꯥ ꯑꯣꯏꯒꯗꯣꯏꯕ? ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤꯗꯨꯅ ꯍꯦꯛ ꯍꯦꯛ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛꯇ ꯇꯥꯔꯤ꯫ ꯑꯩꯒꯤꯁꯤꯕꯨ ꯑꯁꯦꯡꯕ ꯊꯣꯛꯂꯒꯗꯕ ꯊꯧꯗꯣꯛ ꯑꯃ ꯑꯩꯒꯤ ꯃꯪꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯤꯕ ꯖꯥꯠꯂꯥ?" ꯆꯤꯡ ꯃꯇꯣꯜꯗ ꯁꯥꯕ ꯐꯖꯕ ꯂꯥꯏꯁꯪ ꯑꯃꯗꯅꯤ꯫ ꯂꯥꯏꯁꯪꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯒ ꯌꯥꯏꯐꯔꯦꯝꯕꯤꯁꯨ ꯆꯤꯡ ꯑꯗꯨꯒꯤ ꯊꯥꯛ ꯊꯥꯛ ꯅꯥꯏꯕ ꯂꯝꯕꯤꯗꯨꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯆꯥꯎꯔꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯈꯨꯔꯨꯝꯂꯤꯉꯩ ꯂꯥꯏ ꯁꯦꯟꯅꯕ ꯂꯥꯏꯄꯨꯗꯨꯅ ꯌꯥꯏꯐꯔꯦꯝꯕꯤꯗ "ꯕꯦꯝꯃ, ꯁꯦ, ꯂꯩꯁꯤ ꯃꯅꯝ ꯅꯝꯃꯨ, ꯑꯗꯨꯒ ꯂꯩꯁꯤꯗ ꯂꯩꯕꯥꯛ 3ꯂꯛ ꯀꯠꯂꯨ. ꯅꯨꯃꯤꯠ 9ꯅꯤ ꯂꯦꯞꯇꯅ ꯈꯨꯔꯨꯝꯕꯗꯅꯦ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯨ ꯄꯨꯝꯅꯃꯛ ꯊꯨꯡꯒꯗꯣꯏꯅꯤ." ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯂꯥꯏꯁꯪꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ "ꯑꯩꯒꯤ ꯃꯪꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯅꯤꯡꯉꯤ. ꯃꯁꯦ ꯀꯃꯥꯏꯅ ꯈꯪꯒꯅꯤ?" ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯌꯨꯝꯗꯅꯤ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯃꯃꯥꯗꯨ ꯆꯦꯟꯈꯠꯂꯝꯃꯤ꯫ "ꯕꯦꯝꯃ, ꯍꯜꯂꯛꯂꯕ꯭ꯔꯥ?" "ꯍꯣꯏ ꯏꯃꯥ, ꯅꯨꯃꯤꯠ 9ꯅꯤ ꯂꯥꯏꯁꯪ ꯀꯥꯎ ꯍꯥꯏꯔꯛꯏ." "ꯀꯥꯔꯨꯅꯨꯗ, ꯆꯌꯣꯜ ꯑꯃꯒꯤ ꯑꯃꯨꯛꯃꯨꯛ ꯈꯨꯔꯨꯝꯂꯒ ꯂꯣꯏꯔꯦ." "ꯍꯣꯏ ꯏꯃꯥ, ꯑꯗꯨ ꯏꯃꯥ, ꯑꯩ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯪꯈꯤꯕ ꯑꯃ ꯑꯗꯨꯝ ꯃꯪꯂꯒ ꯂꯩ." "ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯅꯤ ꯏꯕꯦꯝꯃ. ꯍꯧꯖꯤꯛ ꯈꯟꯈꯤ ꯋꯥꯈꯜ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯨꯝꯕꯁꯤ ꯃꯪꯗ ꯎꯕ ꯌꯥꯎꯕ ꯃꯤ ꯑꯗꯨꯝ ꯂꯩꯕꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯗꯨꯕꯨ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯊꯧꯗꯣꯛꯀ ꯑꯣꯏꯔꯕ ꯖꯥꯠꯂꯣ? ꯅꯃꯪꯗ ꯎꯔꯤꯕꯗꯨꯕꯣ?" "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯗꯣ ꯊꯥꯖꯅꯔꯤꯕꯣ ꯍꯥꯏꯁꯤꯕꯨ ꯏꯃꯥ? ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤꯒ ꯃꯥꯜꯂꯗ꯭ꯔꯣ ꯏꯃꯥꯏ ꯋꯥꯔꯤꯁꯤꯗꯤ?" "ꯕꯦꯝꯃ, ꯁꯤ ꯊꯣꯛꯄ ꯌꯥꯎꯔꯤꯕꯅꯤꯅꯦ." "ꯀꯅꯥꯅꯣ ꯆꯪꯉꯩꯁꯤꯅ? ꯐꯥꯏꯔꯦꯟ ꯅꯠꯇ꯭ꯔꯅꯦ?" "ꯃꯥꯅꯤꯅꯦ." "ꯕꯦꯝꯃ, ꯅꯕꯨꯡꯒꯤ ꯐꯤꯗꯥꯝꯗ ꯄꯨꯊꯣꯔꯛꯎꯁꯣ." "ꯏꯃꯥ, ꯇꯥ ꯐꯥꯏꯔꯦꯟꯒ ꯏꯃꯥꯒ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ? ꯍꯟꯗꯛ ꯃꯔꯛ ꯃꯥꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯑꯃ ꯇꯧꯔꯤ." "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ, ꯁꯨꯝ ꯂꯥꯛꯏ ꯑꯣꯏꯔꯤꯅꯤ. ꯃꯤꯗꯅꯦ
ꯑꯗꯨꯝꯅ ꯆꯤꯡꯅ ꯋꯥꯈꯜꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯒꯅꯨ ꯐꯩꯔꯦꯟ ꯆꯪꯉꯧ ꯂꯥꯛꯑꯣ ꯕꯦꯝꯃ ꯅꯪꯕꯨ ꯅꯕꯨꯡꯒꯤ ꯐꯤꯗꯥꯝꯇ ꯄꯨꯊꯣꯔꯛꯎꯅꯦ ꯇꯥ ꯐꯩꯔꯦꯟ ꯁꯦ ꯑꯩꯅ ꯐꯝꯒꯦ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯇꯥꯗ ꯑꯣꯏꯅ ꯐꯝꯃꯣ ꯌꯥꯔꯅꯤ ꯁꯥ ꯀꯨꯏꯅ ꯐꯝꯗꯧ ꯅꯠꯇꯦꯗ ꯑꯣ ꯀꯥꯏ ꯆꯠꯀꯗꯕ ꯂꯩꯒꯦ ꯍꯥꯏꯁꯦ ꯑꯩꯔꯣ ꯍꯟꯗꯛ ꯑꯩ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯪꯗ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯎꯏ ꯃꯪꯗ ꯎꯕ ꯃꯐꯝꯁꯦ ꯑꯁꯦꯡꯕꯗ ꯂꯩꯒꯜꯂꯦ ꯍꯥꯏ ꯑꯩ ꯃꯗꯨꯒꯤ ꯃꯐꯝꯗꯣ ꯊꯤꯒꯦ ꯈꯟꯕ ꯀꯨꯏꯔꯦ ꯌꯥꯏꯐꯔꯦꯟꯕꯤꯗꯨ ꯐꯩꯔꯦꯟꯗ ꯉꯛꯅ ꯌꯦꯡꯉꯤ ꯌꯥꯏꯐꯔꯦꯟꯕꯤꯅ ꯀꯩ ꯎꯏꯅꯣ ꯍꯥꯏꯁꯦ ꯇꯥ ꯐꯩꯔꯦꯟ ꯅꯪꯒꯤ ꯃꯪꯗꯣ ꯀꯃꯥꯏ ꯇꯧꯒꯦ ꯑꯩꯒꯤ ꯃꯪꯗꯣ ꯂꯐꯣꯏ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯎꯏ ꯑꯗꯨꯒ ꯂꯐꯣꯏꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯃꯨꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯆꯩꯔꯥꯎꯕ ꯃꯃꯥꯡꯁꯤꯗ ꯂꯐꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯑꯃꯨꯛꯇ ꯍꯦꯛꯂꯨꯒꯦ ꯍꯥꯏꯗꯅ ꯃꯐꯝꯗꯣ ꯊꯤꯕ ꯆꯠꯄ ꯍꯧꯒꯦ ꯇꯧꯕꯅꯤ ꯏꯃꯥ ꯇꯥ ꯐꯩꯔꯦꯟꯁꯦ ꯉꯥꯎꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯃꯥꯏꯕ ꯑꯃ ꯊꯤꯕꯤꯁꯤꯔꯣ ꯃꯃꯥꯗꯨ ꯅꯣꯛꯂꯒ ꯃꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕꯗꯨ ꯆꯦꯡꯈꯩꯅ ꯈꯩꯅ ꯇꯥꯔꯤ ꯅꯪꯁꯨ ꯅꯣꯏ ꯇꯥ ꯐꯩꯔꯦꯟꯅꯅꯦ ꯂꯐꯣꯏ ꯊꯤꯕ ꯆꯠꯄꯗ ꯅꯪꯅ ꯃꯪꯗ ꯍꯦꯛ ꯎꯕ ꯌꯨꯝꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯎꯗꯅ ꯌꯥꯏꯐꯔꯦꯟꯕꯤꯗꯨ ꯁꯨꯛꯇꯣꯛꯂꯤ ꯐꯩꯔꯦꯟꯅ ꯅꯪꯅ ꯀꯔꯤ ꯎꯔꯤꯅꯣ ꯌꯥꯏꯐꯕꯤ ꯑꯁ ꯏꯃꯥꯅ ꯈꯥꯏꯔꯤꯅꯤ ꯑꯗꯣ ꯃꯤꯡꯗꯣ ꯑꯗꯥꯏꯅ ꯁꯝꯖꯤꯜꯂ ꯀꯧꯔꯛꯀꯅꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯗꯥꯏꯅ ꯁꯝꯖꯤꯜꯂꯒ ꯀꯧꯅꯕ ꯊꯣꯟꯕ ꯅꯠꯇꯦ ꯆꯍꯤ ꯃꯇꯥꯡꯁꯤꯅꯔ ꯀꯩꯅꯣ ꯉꯥꯡꯅꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯑꯋꯣꯏꯕ ꯏꯅꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯉꯥꯏꯈꯣ ꯇꯥ ꯐꯩꯔꯦꯟ ꯑꯩꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯁꯦ ꯆꯍꯤ 35 ꯈꯪꯉꯤꯗꯅ ꯃꯃꯥ ꯀꯩꯅꯥꯇꯣꯟꯅ ꯕꯦꯝꯃ ꯅꯕꯨꯡꯁꯤ ꯀꯩꯅꯣꯝꯃꯗꯤ ꯄꯤꯖꯁꯤꯗꯅ ꯍꯣꯔꯦꯟ ꯂꯐꯣꯏ ꯄꯨꯔꯛꯂꯒ ꯂꯐꯥꯡ ꯑꯃꯅꯤꯇꯪ ꯊꯦꯝꯃ ꯂꯧ ꯌꯥꯅꯕ ꯏꯃꯥ ꯅꯣꯏꯅꯤꯃꯛ ꯌꯥꯔꯦ ꯇꯥ ꯐꯩꯔꯦꯟ ꯅꯪ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯨ ꯑꯩ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯨꯒꯦ ꯐꯩꯔꯦꯟꯅ ꯕꯦꯝꯃ ꯅꯃꯪꯗ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯃꯤꯒꯤ ꯊꯣꯡꯗ ꯃꯤꯡ ꯍꯛꯄꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏ ꯌꯥꯏꯐꯔꯦꯟꯕꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯃꯨꯡꯗ ꯊꯥꯡꯖꯤꯜꯂꯝꯒꯦ ꯇꯧꯕ ꯃꯈꯣꯡꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯒ ꯐꯥꯏꯔꯦꯜꯗ ꯀꯤꯅ ꯌꯦꯡꯉꯤ ꯐꯩꯔꯦꯟꯁꯨ ꯌꯥꯏꯐꯔꯦꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏꯅꯤ ꯅꯣꯡꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯈꯥꯛꯂꯒ ꯆꯨꯔꯤ ꯑꯗꯨꯒ ꯐꯩꯔꯦꯟꯒꯤ ꯇꯨꯝꯐꯝ ꯀꯥꯒꯤ ꯈꯨꯌꯥꯁꯨ ꯌꯨꯝꯊꯛꯇꯒꯤ ꯏꯁꯤꯡ ꯇꯞ ꯇꯞ ꯇꯥꯔꯤ ꯐꯩꯔꯦꯟꯗꯨ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯀꯣꯛꯁꯤꯁꯨ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯃꯤ ꯂꯥꯌꯦꯡꯕ꯭ꯔꯕꯨ ꯑꯩ ꯑꯣꯏꯅ ꯅꯣꯏꯁꯤꯡꯁꯦ ꯃꯪꯗ ꯎꯔꯤ ꯑꯩꯁꯨ ꯇꯨꯝꯕ ꯀꯤꯔꯤ ꯅꯣꯏꯅ ꯃꯪꯗ ꯎꯔꯤꯕ ꯌꯨꯝꯗꯣ ꯑꯩꯁꯨ ꯎꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯇꯜꯂꯤ ꯑꯣꯏꯕ ꯐꯩꯔꯦꯟꯒꯤ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯕꯨꯡꯉꯣ ꯐꯩꯔꯦꯟ ꯅꯣꯡ ꯌꯨꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯔꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯉꯔꯥꯡ ꯌꯨꯝꯊꯛꯇꯣ ꯀꯨꯞꯁꯤꯟꯈ꯭ꯔꯕꯅꯦ ꯑꯩꯅ ꯃꯃꯥꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯌꯨꯝꯊꯛꯇ ꯌꯦꯡꯈꯠꯂꯒ ꯑꯣ ꯑꯗꯨꯒꯤꯔꯥ ꯅꯣꯡ ꯌꯨꯗ꯭ꯔꯤꯁꯦ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯍꯧꯁꯤ ꯂꯥꯛꯑꯣ ꯏꯪꯗ꯭ꯔꯤꯉꯩꯁꯤꯗ ꯏꯃꯥ ꯅꯪꯒꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯀꯧꯁꯤꯜꯂꯒ ꯆꯥꯛ ꯐꯥꯎꯕ ꯃꯨꯜꯂꯝꯗꯕꯤꯗꯣ ꯑꯗꯨ ꯇꯧꯔꯅꯨ ꯅꯪꯕꯨ ꯀꯥꯗꯨꯗ ꯅꯇꯣꯝꯇ ꯂꯩꯔꯤꯕꯗꯣ ꯁꯤꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯁꯤꯅꯦ ꯂꯥꯎꯅꯦ ꯅꯪꯕꯣ ꯁꯣꯝꯗꯁꯨ ꯌꯥꯏꯐꯔꯦꯟꯕꯤꯗꯨ ꯃꯃꯥꯒ ꯆꯥꯛꯆꯔꯤ ꯌꯥꯏꯐꯔꯦꯟꯕꯤꯅ ꯃꯃꯥꯗ ꯏꯃꯥ ꯇꯥ ꯐꯩꯔꯦꯟꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯩ ꯇꯧꯕꯅꯣ ꯅꯪꯗꯣ ꯂꯐꯣꯏ ꯍꯦꯛꯄ ꯄꯨꯕꯤꯅꯦꯌꯦ ꯃꯐꯝ ꯀꯥꯏꯗ ꯄꯨꯗꯣꯏꯕ ꯂꯐꯣꯏ ꯌꯧꯐꯝꯗꯅꯤ ꯀꯩꯅꯣ ꯏꯃꯥ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕ ꯍꯥꯏꯔꯣ ꯉꯥꯏꯈꯣ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯨꯛ ꯈꯟꯅꯔꯛꯏꯁꯤꯅ ꯍꯦ ꯆꯥꯛꯁꯤ ꯀꯨꯞꯁꯤꯜꯂꯣ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯆꯥꯛꯁꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯒꯅꯦ ꯑꯃꯨꯛ ꯇꯝꯅꯅꯤ ꯈꯥꯝꯗꯣꯛꯄꯤꯔꯨꯁꯤ ꯌꯥꯏꯐꯔꯦꯟꯕꯤꯗꯨ ꯃꯃꯥꯒ ꯃꯤ ꯈꯠꯅꯔꯤꯕ ꯌꯨꯝꯗꯨꯗ ꯂꯥꯛꯏ ꯁꯣꯝꯗꯁꯨ ꯅꯨꯄꯥꯅꯤ ꯀꯟꯅ ꯀꯤꯟꯅ ꯊꯤꯟꯗꯠꯅꯔꯤ ꯑꯋꯥꯡꯂꯣꯝꯒꯤ ꯑꯃꯨꯖꯥꯎꯅ ꯃꯈꯥꯔꯣꯝꯒꯤ ꯄꯤꯁꯛꯇ ꯍꯩ ꯅꯪꯒꯤ ꯍꯨꯏꯅ ꯑꯩꯉꯣꯟꯗ ꯆꯤꯛꯂꯗꯤ ꯑꯩꯁꯦ ꯅꯪꯅ ꯂꯥꯌꯦꯡꯐꯝ ꯊꯣꯛꯇ꯭ꯔꯣ ꯍꯥ ꯄꯤꯁꯛꯅ ꯍꯩ ꯅꯪꯕꯨ ꯀꯤꯟꯗꯨ ꯊꯤꯜꯂꯛꯈꯤꯅꯨꯅꯦ ꯍꯨꯏꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯣꯟꯈꯤꯒꯦ ꯑꯗꯨꯒ ꯂꯥꯌꯦꯡꯒꯦ ꯍꯥꯏꯔꯗꯅ ꯑꯩ ꯍꯧꯖꯤꯛ ꯅꯪ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯂꯩꯇꯦ ꯍꯨꯏꯗꯨꯅ ꯀꯗꯝꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯅꯪꯅ ꯂꯥꯎꯃꯟꯗꯅ ꯍꯨꯏꯗꯣ ꯑꯃꯨꯛ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦ ꯇꯥꯗꯥ ꯑꯗꯨꯒꯨꯝꯕ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛꯇꯣ ꯇꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯍꯨꯏꯗꯨ ꯌꯣꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯨꯃꯤꯠ 10ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯍꯨꯏꯗꯨ ꯁꯤꯗ꯭ꯔꯕ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯨꯏꯗ ꯇꯣꯛꯈ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯍꯨꯏ ꯂꯩꯇꯦ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯍꯥ ꯌꯥꯏꯐꯔꯦꯟꯕꯤꯒ ꯃꯃꯥꯒꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯀꯩꯅꯥꯇꯣꯟꯅ ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯣ ꯍꯨꯏꯗꯧꯅ ꯄꯪꯂꯥꯎꯗ ꯂꯥꯎꯅꯔꯤꯕꯗꯨꯕꯣ ꯑꯃꯨꯖꯥꯎꯅ ꯏꯅꯦ ꯍꯨꯏꯅ ꯆꯤꯛꯑꯗꯤ ꯍꯨꯏꯗꯧꯅ ꯈꯣꯡ ꯇꯥꯕꯅꯤ ꯆꯨꯝꯃꯤ ꯑꯗꯨꯁꯨ ꯄꯤꯁꯛ ꯅꯪꯒꯤ ꯍꯨꯏꯁꯤꯅ ꯆꯤꯛꯂꯤꯕ ꯃꯤꯁꯦ ꯀꯌꯥꯗꯤ ꯁꯨꯔꯦ ꯍꯥ ꯃꯤ 6ꯇ ꯉꯥꯏꯔꯤꯅꯦ ꯑꯃꯨꯖꯥꯎꯅ ꯏꯅꯦ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯃꯁꯤ ꯀꯤꯟꯁꯤꯅ ꯃꯁꯤ ꯃꯣꯏ ꯑꯅꯤꯗꯨ
ꯇꯨꯞꯇꯥ ꯑꯃꯨꯛ ꯊꯤꯟꯗꯠꯅꯔꯤꯉꯩ ꯐꯩꯔꯦꯟꯒꯤ ꯂꯩꯀꯥꯏꯔꯣꯝꯗ ꯁꯣꯍꯧꯕ ꯅꯣꯡꯗꯨ ꯀꯩꯅꯥꯇꯣꯟꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯑꯈꯛ ꯑꯔꯥꯎꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯣꯕꯦ ꯆꯠꯂꯛꯄꯗ ꯐꯩꯔꯦꯟꯗꯨ ꯂꯝꯕꯤꯗ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯌꯥꯏ ꯐꯩꯔꯦꯟꯕꯤꯅ ꯏꯃꯥ ꯇꯥ ꯐꯩꯔꯦꯟ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯆꯠꯂꯤꯁꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯥꯏꯗ ꯆꯠꯂꯤꯖꯥꯠꯅꯣ ꯃꯥꯏꯁꯤꯕꯣ ꯃꯥꯅꯤ ꯂꯐꯣꯏ ꯍꯧꯕ ꯃꯐꯝ ꯑꯃ ꯎꯏ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯦꯛꯄ ꯆꯠꯂꯤ ꯑꯣꯏꯔꯦꯅꯤ ꯏꯃꯥ ꯀꯔꯟꯗꯣ ꯉꯥꯡ ꯂꯩꯔꯅꯣ ꯇꯥ ꯐꯩꯔꯦꯟꯅ ꯆꯠꯂꯤꯁꯦ ꯑꯝꯇ ꯏꯅꯧꯁꯦ ꯑꯩ ꯉꯁꯤꯗꯤ ꯃꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯉꯦꯕ ꯐꯥꯒꯤ ꯇꯧꯕꯗꯅꯦ ꯆꯥꯅꯔꯨꯕ ꯑꯣꯏꯔꯝꯅꯤ ꯏꯕꯦꯝꯃ ꯌꯨꯝꯗ ꯆꯠꯁꯤꯜꯂ ꯏꯃꯥ ꯑꯩ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕꯁꯨ ꯀꯤ ꯃꯪꯂꯥꯛꯅꯔꯒ ꯋꯥꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯅ ꯑꯩ ꯇꯥ ꯐꯩꯔꯦꯟꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯦ ꯏꯕꯦꯝꯃ ꯅꯨꯃꯤꯗꯥꯡ ꯑꯃꯪꯕꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯔꯤꯁꯤꯕꯨ ꯍꯩ ꯂꯥꯎ ꯌꯨꯝꯗ ꯍꯟꯁꯤ ꯀꯩꯅꯥꯇꯣꯟꯅ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯆꯤꯡꯂꯒ ꯄꯨꯔꯛꯏ ꯑꯗꯨꯒ ꯀꯩꯅꯥꯇꯣꯟꯗꯨ ꯌꯥꯏꯐꯔꯦꯝꯕꯤꯗ ꯀꯔꯤ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯌꯥꯏꯐꯔꯦꯝꯕꯤꯗꯤ ꯃꯃꯥꯒ ꯆꯠꯃꯤꯟꯅꯔꯝꯗ꯭ꯔꯦ ꯐꯩꯔꯦꯟꯒꯤ ꯃꯇꯨꯡꯏꯟꯅꯈ꯭ꯔꯦ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯐꯩꯔꯦꯟ ꯇꯥꯅ ꯆꯠꯂꯤ ꯀꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ ꯑꯁ ꯑꯩ ꯁꯨꯝ ꯀꯤꯁꯤꯜꯂꯛꯏ ꯌꯥꯝ ꯂꯥꯞꯅꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯇꯥ ꯐꯩꯔꯦꯟꯁꯨ ꯌꯥꯝ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯌꯥꯏꯐꯔꯦꯝꯕꯤꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛꯌꯦꯠꯇ ꯅꯨꯡꯁꯤꯔꯕ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯔꯥꯞꯄꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯅꯤ ꯑꯃꯁꯨ ꯃꯃꯤ ꯁꯥꯃꯤ ꯎꯔꯤ ꯃꯥꯂꯪꯕ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯁꯤꯠꯂꯤ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯃꯤꯅ ꯏꯇꯥꯛ ꯇꯥꯛꯂꯕ ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯈꯣꯡꯅꯥꯡ ꯑꯅꯤꯗꯨꯗ ꯌꯦꯡꯂꯝꯂꯒ ꯃꯀꯣꯛꯇꯨ ꯉꯥꯎꯔꯛꯄꯒꯨꯝꯅ ꯎꯏꯔꯤ ꯇꯧꯔꯛꯏ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯆꯠꯅ ꯂꯩꯃꯥꯏꯗ ꯇꯨꯈ꯭ꯔꯦ ꯂꯩꯃꯥꯏ ꯑꯗꯨꯗ ꯌꯥꯏꯐꯔꯦꯝꯕꯤ ꯃꯁꯥꯗꯨ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯈꯤꯗ꯭ꯔꯦ ꯉꯁꯤꯗꯒꯤ ꯆꯍꯤ 15 ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯅꯤ ꯈꯣꯡꯅꯥꯡꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯂꯦꯝꯂꯩ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯦꯝꯂꯩꯗꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯈꯝꯂꯥꯡꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯂꯨꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯌꯥꯎꯁꯪꯒꯤ ꯃꯇꯝꯅꯤ ꯂꯦꯝꯂꯩ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯂꯦꯝꯂꯩ ꯍꯣꯏꯗ ꯆꯠꯂꯤ ꯏꯆꯜ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯇꯥ ꯁꯦꯜ ꯈꯥꯏꯕꯗꯣ ꯂꯦꯝꯂꯩꯅ ꯃꯥꯡ ꯊꯥꯔꯒ ꯆꯪꯍꯟꯒꯗꯕꯅꯤ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯗꯤ ꯅꯨꯄꯥꯁꯤꯡꯁꯤꯗꯤꯅꯦ ꯁꯦꯟꯌꯦꯛ ꯌꯥꯝꯅ ꯍꯥꯞꯅꯕꯅꯤ ꯑꯗꯨꯅ ꯂꯦꯝꯂꯩ ꯍꯣꯏꯗ ꯆꯪꯉꯨꯔꯁꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯂꯦꯝꯂꯩꯒꯤ ꯌꯨꯝꯗ ꯂꯣꯏꯅ ꯆꯪꯂꯛꯏ ꯂꯦꯝꯂꯩꯁꯨ ꯃꯀꯦ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯂꯦꯝꯂꯩꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯀꯜꯂꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯂꯦꯝꯂꯩꯗꯨ ꯃꯪꯒꯣꯜꯗ ꯐꯝꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯒ ꯃꯥꯂꯦꯝ ꯂꯩꯁꯥꯁꯦ ꯄꯤꯁꯨꯝ ꯑꯅꯤ ꯀꯥꯔꯛꯁꯤꯒꯤ ꯃꯊꯛ ꯑꯣꯏꯔꯞꯅ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯅꯝꯂꯒꯦ ꯑꯗꯨꯒ ꯁꯝꯁꯤꯅ ꯂꯩꯕꯛ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯈꯥꯏꯗꯣꯛꯂꯒ ꯅꯥꯀꯟꯗ ꯊꯥꯗꯔꯒꯦ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯂꯦꯝꯂꯩꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯏꯆꯜꯅ ꯏꯇꯥ ꯍꯟꯗꯛꯇꯤ ꯈꯨꯜ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯁꯤꯅ ꯃꯩꯅꯝ ꯃꯁꯤꯡ ꯌꯥꯝꯅ ꯊꯥꯟꯒꯗꯕꯅꯤꯀꯣ ꯂꯦꯝꯂꯩꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯏꯇꯥ ꯉꯁꯤꯗꯤ ꯀꯅꯥꯒꯤ ꯌꯨꯝꯗ ꯆꯠꯄ ꯇꯥꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯉꯁꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯉꯥꯛꯇ ꯈꯜꯂꯒ ꯆꯪꯂꯁꯤ ꯏꯇꯥ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯕꯕꯨꯗꯤ ꯁꯦꯜ ꯄꯥꯏꯕ ꯇꯥ ꯈꯝꯂꯥꯡꯕꯒꯨꯝꯕ ꯃꯣꯏ ꯈꯔꯅ ꯍꯥꯞꯄꯤꯔꯛꯄ ꯁꯦꯟꯌꯦꯛꯇꯨꯅ ꯌꯥꯝꯕꯁꯨ ꯍꯦꯟꯅꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯠꯂꯔꯣꯏ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯗꯁꯨ ꯑꯋꯥꯕ ꯄꯤꯔꯔꯣꯏꯕ ꯂꯦꯝꯂꯩꯅ ꯍꯣꯏ ꯑꯗꯨꯅ ꯐꯩꯌꯦ ꯏꯇꯥ ꯑꯗꯣ ꯑꯊꯣꯏ ꯑꯍꯦꯟꯗꯤ ꯇꯥꯟꯅꯒꯨꯝꯁꯦ ꯑꯇꯣꯞꯄꯒ ꯑꯩꯈꯣꯏ ꯉꯝꯖꯕꯗꯣ ꯑꯗꯨꯈꯛ ꯁꯤꯟꯁꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯍꯣꯏ ꯍꯥꯏꯅꯩ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯁꯦꯜ ꯈꯥꯏꯕ ꯆꯠꯂꯨꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯆꯥꯅꯔꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯊꯣꯏꯅꯨ ꯀꯧꯕꯤ ꯂꯦꯝꯂꯩꯗ ꯈꯔ ꯈꯝꯕꯟꯕꯤ ꯑꯃꯅ ꯉꯁꯤꯗꯤ ꯂꯦꯝꯂꯩꯒꯤ ꯃꯔꯟ ꯆꯥꯔꯤꯅꯦꯀꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯪꯅ ꯆꯥꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯗꯣ ꯌꯥꯝ ꯊꯤꯅ ꯂꯥꯜꯂꯕꯅꯤ ꯇꯥ ꯈꯝꯂꯥꯡꯕꯅ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯞꯄꯛꯏꯕ ꯁꯦꯟꯌꯦꯛꯇꯣ ꯃꯌꯥꯝꯗꯨ ꯌꯦꯡꯉꯣ ꯇꯈꯦꯜꯂꯩꯅ ꯏꯇꯥ ꯂꯦꯝꯂꯩꯁꯦ ꯇꯥ ꯈꯝꯂꯥꯡꯕꯅ ꯄꯥꯝꯕ ꯃꯥꯜꯂꯤꯀꯣ ꯆꯥꯛ ꯆꯥꯅꯕꯒꯤ ꯁꯦꯜꯗꯣ ꯏꯇꯥ ꯂꯦꯝꯂꯩꯒꯤ ꯐꯤꯒꯥꯎꯗ ꯂꯣꯏꯅ ꯐꯣꯡꯂꯒ ꯍꯥꯞꯄꯦ ꯍꯥꯏꯕ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯗꯨꯗꯤ ꯏꯇꯥ ꯂꯦꯝꯂꯩꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯕꯒꯤ ꯃꯅꯥ ꯂꯧꯖꯈꯤꯕꯅꯤ ꯅꯠꯇ꯭ꯔꯣ ꯏꯁꯤꯡ ꯆꯥꯎꯕꯤ ꯊꯣꯏꯕꯤ ꯁꯅꯥ ꯏꯁꯤꯡ ꯆꯥꯎꯕꯤꯗ ꯈꯨꯅꯤꯡꯅ ꯗꯛ ꯂꯥꯎꯅ ꯊꯤꯜꯂꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯌꯥꯝ ꯆꯠꯃꯤꯟꯅꯕꯗ ꯃꯅꯥ ꯍꯦꯟꯅ ꯂꯧꯅꯤꯡꯗꯕ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯊꯕꯛꯅ ꯑꯩꯈꯣꯏꯅ ꯃꯥꯡ ꯊꯥꯅ ꯆꯠꯂꯒ ꯁꯛ ꯐꯖꯕꯅ ꯃꯅꯥ ꯂꯧꯕꯤꯈ꯭ꯔꯦ ꯂꯦꯝꯂꯩꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯨꯞꯊꯔꯒ ꯂꯩꯈ꯭ꯔꯦ ꯏꯆꯜꯅ ꯏꯇꯥ ꯂꯦꯝꯂꯩ ꯃꯌꯥꯝ ꯄꯨꯜꯂꯗꯤ ꯀꯂꯛ ꯃꯤꯍꯧꯕꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯣ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯍꯪꯆꯤꯠ ꯂꯥꯡꯉꯨꯁꯤ ꯍꯣꯏ ꯏꯇꯥ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯎꯁꯤ ꯃꯣꯏ ꯑꯅꯤꯗꯨ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝ ꯂꯝꯄꯥꯛꯇ ꯀꯣꯏꯅ ꯆꯠꯂꯤ ꯏꯆꯜꯅ ꯂꯦꯝꯂꯩꯗ ꯏꯇꯥ ꯅꯪꯁꯦ ꯇꯥ ꯈꯝꯂꯥꯡꯕꯅ ꯈꯣꯏꯗꯥꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯅ ꯑꯩꯁꯨ ꯈꯪꯉꯤ ꯏꯇꯥ
ꯑꯗꯣ ꯇꯥ ꯈꯝꯂꯥꯡꯕꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯏꯀꯥꯏꯌꯦ ꯏꯇꯥ. ꯏꯇꯥ, ꯃꯗꯨ ꯅꯪꯒꯤ ꯅꯒꯨꯟ ꯑꯣꯏꯗꯣꯏꯅꯤ. ꯑꯍꯦꯟꯕ ꯍꯥꯏꯕꯁꯤꯒꯤ ꯃꯔꯨꯝꯗ ꯌꯦꯛꯅꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗꯣ. ꯍꯣꯏ ꯏꯇꯥ, ꯑꯗꯣ ꯃꯣꯏꯅ ꯑꯩꯁꯦ ꯂꯥꯟꯅ ꯎꯔꯦ. ꯑꯗꯣ ꯆꯪꯉꯁꯤꯔ ꯑꯃꯨꯛ? ꯍꯣꯏ ꯆꯪꯉꯁꯤꯗ. ꯃꯌꯥꯝꯁꯨ ꯉꯥꯏꯅꯔꯝꯂꯅꯤ. ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯐꯝꯗꯅꯤ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯏꯟꯁꯥꯡ ꯑꯆꯥꯕꯗꯨ ꯀꯣꯊ ꯀꯣꯊꯅ ꯁꯤꯕꯨ ꯑꯩꯕꯨ ꯏꯟꯁꯥꯡꯁꯦ ꯄꯨꯁꯤꯜꯂꯒ ꯁꯣꯏꯕ ꯁꯥꯔꯒ ꯃꯀꯣꯛꯁꯤꯗ ꯍꯩꯖꯤꯜꯂꯁꯤꯔ, ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯗ ꯑꯃꯨꯛ ꯍꯩꯖꯤꯟꯖꯔꯕ. ꯏꯁ, ꯑꯩꯒꯤ ꯃꯥꯏꯗꯗꯤ ꯀꯔꯤꯒꯤ ꯍꯩꯖꯤꯟꯖꯗꯣꯏꯕ? ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯄꯨꯔꯨꯛ ꯄꯨꯔꯨꯛ ꯁꯧꯕ ꯉꯥ ꯊꯣꯡꯕꯗꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯌꯦꯟꯕ ꯍꯧꯔꯛꯏ. ꯂꯦꯝꯂꯩꯁꯨ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯈꯔ ꯆꯤꯡꯅꯕꯒꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯍꯥꯞꯄꯛꯄ ꯄꯨꯈꯝ ꯑꯍꯥꯡꯕ ꯑꯃ ꯂꯩꯕꯗꯨ ꯇꯞꯅ ꯄꯥꯏꯕꯒ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯏꯟꯁꯥꯡ ꯑꯁꯥꯕꯗꯨ ꯂꯦꯝꯂꯩꯒꯤ ꯃꯀꯣꯛꯇ ꯖꯣꯔꯣ ꯂꯥꯎꯅ ꯍꯩꯊꯔꯛꯏ. ꯂꯦꯝꯂꯩꯗꯨ ꯃꯥꯅ ꯄꯥꯏꯕ ꯄꯨꯈꯝꯗꯨꯅ ꯃꯀꯣꯛꯇꯨ ꯈꯜꯍꯧꯔꯦ. ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯏꯆꯜꯅ ꯆꯦꯟꯁꯤꯜꯂꯒ ꯕꯥꯛ ꯕꯥꯛ ꯊꯥꯖꯤꯜꯂꯒ ꯃꯁꯝꯗꯨ ꯈꯨꯗꯥꯞ ꯄꯥꯏꯔꯒ ꯐ꯭ꯔ ꯐ꯭ꯔ ꯐꯣꯏꯗꯠꯂꯤ. ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯂꯦꯝꯂꯩꯒꯤ ꯃꯤꯆꯪ ꯆꯪꯕꯅ ꯆꯪꯅꯕ, ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯤꯆꯪ ꯆꯪꯕꯅ ꯆꯪꯅꯕ ꯆꯥꯛ ꯆꯥꯐꯝꯗꯨꯗ ꯑꯉꯝ ꯑꯉꯝꯕ ꯄꯪꯐꯨꯗ ꯐꯨꯗꯠꯅꯔꯛꯏ. ꯅꯣꯡ ꯉꯥꯟꯕꯒ ꯈꯝꯂꯥꯡꯕꯗꯨ ꯂꯦꯝꯂꯩꯒꯤ ꯑꯁꯣꯛꯄ ꯍꯪꯕ ꯂꯥꯛꯏ. ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯈꯝꯂꯥꯡꯕꯅ ꯂꯦꯝꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯈꯣꯏꯗꯧ ꯊꯤꯠꯅꯩ. ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯋꯥꯈꯜ ꯇꯥꯗꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯂꯦꯝꯂꯩꯒ ꯈꯝꯂꯥꯡꯕꯒ ꯅꯨꯡꯁꯤ ꯃꯔꯤ ꯅꯛꯁꯤꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯤꯈ꯭ꯔꯦ. ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯈꯨꯜ ꯀꯥꯒꯗꯧꯔꯦ, ꯃꯔꯝꯗꯤ ꯈꯝꯂꯥꯡꯕꯅ ꯈꯨꯜꯗ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯄꯗꯒꯤ. ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯈꯝꯂꯥꯡꯕꯅ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯟꯕꯒꯤꯗꯃꯛ ꯈꯝꯂꯥꯡꯕꯕꯨ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯈ꯭ꯔꯦ. ꯈꯝꯂꯥꯡꯕꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛ ꯂꯦꯝꯂꯩ ꯑꯣꯠꯂꯒꯦ ꯈꯟꯈ꯭ꯔꯦ. ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯏꯁꯤꯡ ꯆꯥꯎꯕꯤꯒ ꯏꯁꯤꯡ ꯆꯥꯎꯕꯤꯒꯤ ꯌꯨꯝꯗ ꯋꯥ ꯇꯥꯟꯅꯔꯦ. ꯏꯁꯤꯡ ꯆꯥꯎꯕꯤꯅ, ꯅꯨꯄꯤ ꯂꯩꯔꯛꯏꯗ. ꯀꯅꯥꯅꯣ ꯏꯇꯥ? ꯇꯥꯏꯈꯣꯡ ꯈꯨꯜꯗꯒꯤꯅꯤ ꯏꯇꯥ. ꯃꯃꯤꯡꯅ ꯌꯥꯏꯐꯔꯦꯝꯕꯤ ꯀꯧꯏ. ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯃꯁꯛꯀꯤ ꯋꯥꯗꯤ ꯅꯪꯅ ꯈꯜꯂꯛꯄꯅꯤꯅ ꯃꯩ ꯇꯥꯔꯝꯃꯅꯤ ꯑꯗꯨꯗꯤ. ꯃꯩ ꯇꯥꯕ ꯁꯛꯅꯤ. ꯑꯗꯣ ꯌꯥꯏꯐꯔꯦꯝꯕꯤꯗꯣ ꯏꯁꯝ ꯁꯝꯅ ꯍꯤꯡꯖꯕ ꯅꯨꯄꯤꯅꯤ. ꯍꯤꯡꯁꯅꯨ ꯀꯩꯅꯣ. ꯈꯝꯂꯥꯡꯕꯒꯤ ꯏꯪ ꯇꯞꯄꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯕꯅꯤ ꯃꯥꯗꯤ. ꯑꯗꯨꯒ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯐꯖꯕꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯒꯦ ꯈꯟꯕꯅꯤ. ꯅꯨꯄꯤꯗꯣ ꯈꯝꯂꯥꯡꯕꯒꯤ ꯂꯥꯡ ꯊꯥꯛꯑꯁꯦ. ꯑꯗꯣ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯀꯔꯝꯍꯥꯏꯅ ꯊꯦꯡꯅꯒꯅꯤ ꯑꯩꯈꯣꯏꯒ? ꯃꯥꯗꯤ ꯊꯦꯝꯗ꯭ꯔꯁꯨ ꯌꯥꯅꯤꯗ. ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯈꯨꯜꯗꯣ ꯊꯥꯏꯅꯒꯨꯝꯅ ꯂꯩꯕꯅꯤ. ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯕ ꯈꯨꯜ ꯑꯃꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯁꯦꯟꯌꯦꯛꯀꯤ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯍꯟꯁꯦ. ꯌꯥꯎꯁꯪꯒꯤ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯍꯟꯁꯦ. ꯈꯝꯂꯥꯡꯕ ꯊꯦꯡꯅꯍꯟꯁꯦ. ꯁꯅꯥꯔꯩ ꯀꯧꯕꯤ ꯏꯇꯥ ꯑꯃ ꯈꯨꯜꯗꯨ ꯂꯩ. ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯌꯥꯏꯐꯔꯦꯝꯕꯤꯗꯣ ꯑꯩꯈꯣꯏ ꯈꯨꯜꯗ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯅꯕ ꯏꯟꯁꯤꯜꯂꯨꯁꯤ. ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯈꯨꯜꯗ ꯁꯅꯥꯔꯩ ꯎꯅꯕ ꯊꯥꯈ꯭ꯔꯦ. ꯌꯥꯏꯐꯔꯦꯝꯕꯤ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤꯗꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯁꯛ ꯐꯖꯕꯗ ꯅꯨꯄꯥꯁꯤꯡꯅ ꯊꯣꯏꯗꯣꯛꯅ ꯄꯥꯝꯅꯕꯗ ꯃꯃꯤꯡ ꯆꯠꯄꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯂꯦ. ꯁꯣꯝꯗ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯈꯨꯜꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯁꯦꯟꯌꯦꯛ ꯈꯥꯏꯕ ꯆꯠꯂꯤ. ꯌꯥꯏꯐꯔꯦꯝꯕꯤꯒ ꯁꯦꯟꯌꯦꯛ ꯈꯥꯏꯕ ꯆꯠꯃꯤꯟꯅꯕꯤ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯃꯦꯂꯨ ꯀꯧꯕꯤ ꯑꯃꯅ ꯌꯥꯏꯐꯔꯦꯝꯕꯤꯗ, ꯏꯇꯥ, ꯑꯩꯈꯣꯏ ꯈꯨꯜꯗꯤ ꯂꯥꯏꯔ ꯅꯪꯅ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅ ꯁꯦꯟꯌꯦꯛ ꯌꯥꯝꯅ ꯇꯥꯕ ꯉꯝꯂꯣꯏ. ꯊꯥꯕꯜ ꯆꯣꯡꯂꯤ ꯍꯥꯏꯗꯨꯅꯁꯨ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯊꯥꯕꯜꯒꯤ ꯃꯩꯅ ꯆꯥꯎꯅ ꯉꯥꯟꯕ ꯍꯦꯟꯈꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯃꯩꯉꯥꯜ ꯐꯖꯕ ꯊꯥꯕꯜꯅ ꯃꯤ ꯌꯥꯝꯕ ꯑꯗꯨꯝ ꯍꯦꯟꯈꯤꯅꯤ. ꯄꯥꯈꯪ ꯃꯁꯤꯡ ꯌꯥꯝꯕ ꯑꯗꯨꯝ ꯍꯦꯟꯈꯤꯅꯤ. ꯌꯥꯏꯐꯔꯦꯝꯕꯤꯅ, ꯍꯦꯟꯖꯁꯅꯨꯏꯗ. ꯀꯨꯝꯍꯩꯗ ꯑꯊꯣꯏ ꯍꯦꯟ ꯇꯥꯟꯅꯕꯒꯤ ꯊꯕꯛꯁꯦ ꯇꯧꯒꯨꯝꯁꯤꯗ. ꯃꯁꯤꯅ ꯀꯔꯤ ꯐꯥꯎ ꯄꯨꯔꯛꯀꯗꯣꯏꯅꯣ? ꯆꯍꯤꯒꯤ ꯂꯥꯏꯒꯤ ꯊꯧꯒꯜꯁꯦ ꯁꯣꯏꯐꯗ꯭ꯔꯒ ꯂꯣꯏꯔꯦ. ꯍꯣꯏ ꯆꯨꯝꯃꯦꯗ. ꯑꯗꯣ ꯆꯍꯤ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯦ. ꯈꯨꯜꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯦ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯇꯦ. ꯑꯩꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯤꯡꯗ ꯁꯦꯜ ꯃꯇꯦꯡ ꯈꯥꯏꯔꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯅꯤꯡꯉꯤ. ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯀꯗꯥꯏꯗꯒꯤ ꯀꯅꯥꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯂꯛꯀꯗꯣꯏꯅꯣ ꯏꯇꯥ? ꯏꯇꯥ, ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕ ꯃꯤ ꯂꯩ. ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯏꯗꯣꯝꯆꯥ ꯄꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ. ꯃꯃꯤꯡꯅ ꯁꯅꯥꯔꯩ ꯀꯧꯏ. ꯃꯉꯣꯟꯗ ꯊꯥꯕꯜꯒꯤ ꯁꯦꯟꯗꯣ ꯄꯥꯡꯉꯛꯀꯦ ꯍꯥꯏ. ꯄꯥꯎ ꯍꯥꯏꯔꯛꯏꯁꯤꯅ ꯈꯣꯡꯅꯥꯡ ꯈꯨꯜꯒꯤ ꯃꯤꯅꯅꯤ ꯍꯥꯏ. ꯍꯣꯏ, ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯌꯥꯝ ꯂꯩꯕꯅꯤ. ꯍꯣꯏ ꯏꯇꯥ, ꯑꯗꯨꯅꯤ. ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯍꯥꯏ. ꯃꯤꯑꯣꯏꯁꯤꯡꯗꯨꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯖꯧ. ꯀꯣꯟꯅ ꯀꯥꯟꯅꯕ ꯑꯐꯕ ꯃꯔꯤ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ. ꯐꯔꯦ ꯏꯇꯥ, ꯑꯗꯨꯗꯤ ꯑꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯗꯁꯨ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯂꯁꯤ. ꯍꯣꯏ ꯏꯇꯥ, ꯅꯪꯅ ꯍꯧꯗꯣꯛꯄꯤꯔꯣ. ꯌꯥꯏꯐꯔꯦꯝꯕꯤꯒ ꯃꯦꯂꯨꯒꯗꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯅꯤ.
ꯌꯥꯏꯐꯔꯦꯟꯕꯤꯗꯨ ꯃꯥꯒꯤ ꯃꯃꯥ ꯀꯩꯅꯥꯇꯣꯟꯒ ꯏꯃꯨꯡꯗ ꯃꯔꯩ ꯁꯪꯗꯥꯅꯔꯤ꯫ ꯏꯕꯦꯝꯃ, ꯃꯤ ꯈꯠꯅꯅꯕ ꯁꯤꯟꯕ ꯊꯧꯔꯥꯡ ꯃꯥꯜꯂꯤꯀꯣ ꯃꯣꯏꯒꯤꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯨꯜꯗꯨꯗ ꯆꯠꯂꯨꯔꯒ ꯅꯅꯤꯡ ꯊꯨꯡꯗꯅ ꯍꯜꯂꯛꯄꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯈꯨꯜꯗꯒꯤ ꯑꯐꯪꯕ ꯈꯔꯗꯨꯅ ꯊꯥꯕꯜꯗꯣ ꯑꯗꯨꯝ ꯁꯤꯜꯂꯨ꯫ ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕꯁꯦ ꯈꯔꯁꯨ ꯂꯧꯅꯁꯤ꯫ ꯑꯅꯝ ꯀꯅꯒꯨꯝꯁꯤꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯃꯥ, ꯇꯥ ꯐꯩꯔꯦꯟ ꯌꯥꯎꯍꯟꯒꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯇꯥ ꯐꯩꯔꯦꯟꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯟꯅꯗꯨꯅ ꯂꯩꯕꯤꯔꯕꯅꯤꯅ ꯑꯀꯤꯕꯁꯨ ꯐꯥꯎꯗ꯭ꯔꯦ꯫ ꯃꯤꯒꯤꯁꯨ ꯊꯕꯛ ꯂꯩꯔꯝꯒꯅꯤ, ꯌꯦꯠꯂꯨꯅꯨ ꯃꯤꯉꯣꯟꯗ꯫ ꯏꯃꯥ, ꯇꯥ ꯐꯩꯔꯦꯟ ꯌꯥꯎꯔꯗꯤ ꯅꯪꯁꯨ ꯑꯌꯥꯝꯕ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ꯫ ꯏꯃꯥ, ꯅꯪ ꯑꯝꯇ ꯍꯪꯕꯤꯌꯨꯗ꯫ ꯏꯕꯦꯝꯃ, ꯅꯤꯡꯉꯥꯏ ꯀꯜꯂꯛꯀꯅꯨ꯫ ꯅꯪ ꯇꯥ ꯐꯩꯔꯦꯟꯗꯤ ꯉꯁꯤꯒꯤ ꯂꯛꯂꯝꯂꯕ꯭ꯔꯥ? ꯃꯥꯒ ꯋꯥꯗꯣ ꯍꯥꯟꯅ ꯇꯥꯟꯅꯈꯤꯁꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯌꯥꯏꯐꯔꯦꯟꯕꯤꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯌꯥꯏꯐꯔꯦꯟꯕꯤ ꯍꯣꯏꯗ ꯄꯨꯜꯂꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯐꯔꯦꯟꯕꯤꯒꯤ ꯃꯃꯥꯅꯗꯤ ꯈꯣꯡꯅꯥꯡꯈꯨꯜꯗ ꯁꯦꯟꯌꯦꯛ ꯈꯥꯏꯕ ꯆꯠꯄꯒꯤ ꯊꯕꯛꯁꯤ ꯏꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤ꯫ ꯐꯩꯔꯦꯟꯗꯨ ꯀꯩꯅꯥꯇꯣꯟꯒ ꯐꯝꯂꯤ꯫ ꯀꯩꯅꯥꯇꯣꯟꯅ, ꯏꯕꯨꯡꯉꯣ, ꯅꯪ ꯋꯥ ꯈꯔ ꯉꯥꯡꯉꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯆꯟꯅꯨꯄꯤꯁꯤꯅ ꯅꯤꯡꯕ ꯊꯨꯡꯗꯅ ꯂꯥꯛꯂꯒ ꯃꯤꯒꯤ ꯈꯨꯜꯗꯣ ꯑꯋꯥꯐꯝꯗꯃꯨꯛ ꯇꯥꯍꯜꯂꯅꯤ꯫ ꯏꯪ ꯇꯞꯆꯔꯁꯨ ꯁꯣꯅꯣ ꯑꯃꯨꯛ ꯆꯨꯕꯅꯤꯀꯣ ꯃꯁꯤ꯫ ꯃꯥꯅꯕꯨ ꯆꯠꯈ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯂꯩꯕꯅꯤ꯫ ꯈꯪꯂꯤꯗꯨꯅꯤ ꯅꯪꯁꯨ꯫ ꯏꯅꯦ, ꯃꯕꯨꯛ ꯐꯕ ꯏꯆꯜꯅꯤ, ꯑꯩ ꯊꯦꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯈꯣꯡꯅꯥꯡꯈꯨꯜꯗ ꯆꯠꯄꯒꯤ ꯋꯥꯐꯝ ꯂꯩꯈꯩ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯐꯩꯔꯦꯟꯒꯤ ꯋꯥꯗꯨ ꯑꯃꯨꯛ ꯍꯧꯗꯣꯛꯂꯨꯕꯗ ꯃꯔꯩ ꯑꯃꯨꯛ ꯇꯥꯔꯛꯀꯗꯧꯔꯤ꯫ ꯌꯥꯏꯐꯔꯦꯟꯕꯤꯅ ꯐꯩꯔꯦꯟꯗ, ꯇꯥ ꯐꯩꯔꯦꯟꯒꯤ ꯋꯥꯗꯣ ꯃꯔꯩ ꯇꯥꯔꯅꯤꯌꯦ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯕꯤꯔꯣ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯈꯨꯜ ꯑꯅꯤꯒꯤ ꯑꯐꯕ ꯃꯔꯤ ꯑꯃ ꯊꯝꯍꯧꯕ ꯌꯥꯗꯣꯏꯅꯤ꯫ ꯐꯩꯔꯦꯟꯗꯨ ꯀꯩꯅꯥꯇꯣꯟꯗ ꯌꯦꯡꯂꯤ꯫ ꯐꯔꯦ, ꯋꯥꯔꯦꯞ ꯇꯥꯈ꯭ꯔꯕ ꯊꯕꯛꯅꯤꯅ ꯑꯩꯅꯁꯨ ꯑꯊꯤꯡꯕ ꯄꯤꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯊꯤꯡꯂꯨꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯗꯣ ꯅꯣꯏꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯗꯤ? ꯃꯦꯂꯨꯅ, ꯇꯥ ꯐꯩꯔꯦꯟ, ꯍꯌꯦꯡ ꯆꯠꯂꯁꯦꯅ ꯋꯥꯔꯦꯞꯅꯔꯤ꯫ ꯑꯣ, ꯑꯗꯣ ꯅꯣꯏ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯀꯔꯤꯗ ꯆꯠꯀꯅꯤ? ꯌꯥꯏꯐꯔꯦꯟꯕꯤꯅ, ꯈꯣꯡꯅ ꯆꯠꯀꯦ ꯇꯥ ꯐꯩꯔꯦꯟ꯫ ꯈꯣꯡꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏ꯫ ꯑꯩ ꯁꯟ ꯒꯥꯔꯤ ꯊꯧꯔꯥꯡ ꯇꯧꯕꯤꯒꯦ꯫ ꯑꯗꯣ ꯑꯩꯁꯨ ꯅꯣꯏꯒꯤ ꯃꯔꯛꯇ ꯆꯠꯄ ꯌꯥꯎꯒꯗꯣꯏꯅꯤꯀꯣ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯐꯩꯔꯦꯟ ꯌꯥꯎꯅꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯌꯥꯏꯐꯔꯦꯟꯕꯤꯅ, ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯥ ꯐꯩꯔꯦꯟꯗ ꯍꯥꯏꯅꯤꯡꯉꯤꯁꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯇꯥ ꯐꯩꯔꯦꯟ ꯌꯥꯎꯔꯒ ꯂꯩꯁꯥꯕꯤꯁꯤꯡꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕ ꯇꯥꯔꯦ꯫ ꯁꯣꯝꯗ ꯈꯣꯡꯅꯥꯡꯈꯨꯜꯂꯣꯝꯗꯁꯨ ꯌꯥꯏꯐꯔꯦꯟꯕꯤ ꯂꯥꯛꯂꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯊꯣꯏꯕꯤ ꯁꯅꯥꯅ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯍꯨꯖꯤꯟ ꯊꯧꯔꯥꯡ ꯌꯥꯠꯄ ꯍꯧꯒꯗꯧꯔꯤ꯫ ꯊꯣꯏꯕꯤ ꯁꯅꯥꯗꯨ ꯏꯁꯤꯡ ꯆꯥꯎꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯅ ꯃꯤꯊꯨꯡꯐꯝꯁꯦ ꯈꯝꯂꯥꯡꯕ ꯍꯣꯏꯗ ꯍꯦꯛꯇ ꯑꯣꯏꯍꯜꯂꯒꯦ꯫ ꯌꯥꯏꯐꯔꯦꯟꯕꯤꯗꯣ ꯍꯦꯛ ꯊꯦꯡꯅꯕꯒ ꯈꯝꯂꯥꯡꯕ ꯍꯣꯏꯗ ꯄꯨꯁꯤꯜꯂꯒ ꯃꯥꯒꯤ ꯆꯥꯎꯔꯥꯛꯄ ꯌꯨꯝꯗꯨꯗ ꯂꯩꯍꯜꯂꯒꯦ꯫ ꯅꯨꯃꯤꯠ 5ꯅꯤ 10ꯅꯤ ꯅꯝꯗ ꯂꯩꯍꯜꯂꯒ ꯃꯣꯏ ꯅꯨꯡꯁꯤꯅꯍꯜꯂꯒ ꯂꯦꯝꯂꯩꯒꯤ ꯊꯃꯣꯏꯗꯣ ꯑꯣꯠꯀꯦ ꯈꯪꯅꯤ꯫ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯂꯥꯡꯗ ꯈꯝꯂꯥꯡꯕ ꯍꯤ ꯑꯅꯤ ꯇꯣꯡꯍꯜꯂꯒ ꯃꯀ꯭ꯔꯪ ꯁꯦꯒꯥꯏꯊꯣꯛꯀꯦ꯫ ꯌꯥꯏꯐꯔꯦꯟꯕꯤ, ꯃꯦꯂꯨ ꯑꯃꯗꯤ ꯐꯩꯔꯦꯟꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯍꯧꯖꯤꯛ ꯈꯝꯂꯥꯡꯕꯒꯤ ꯌꯨꯝ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯄꯒꯤ ꯄꯥꯎ ꯑꯃꯨꯛ ꯊꯣꯏꯕꯤ ꯁꯅꯥꯒ ꯏꯁꯤꯡ ꯆꯥꯎꯕꯤꯒꯅ ꯐꯪꯂꯤ꯫ ꯏꯁꯤꯡ ꯆꯥꯎꯕꯤꯅ ꯊꯣꯏꯕꯤ ꯁꯅꯥꯗ, ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯈꯨꯟꯖꯤꯟꯒꯤ ꯈꯣꯡꯅꯥꯡ ꯑꯅꯤꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯔꯁꯤꯅꯦ ꯏꯇꯥ꯫ ꯑꯗꯨꯗ ꯊꯠꯂꯨꯕꯅ ꯐꯔꯅꯤ, ꯀꯥꯟꯅꯗꯦ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯃꯣꯏ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡ ꯍꯧꯐꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯈꯣꯡꯅꯥꯡꯈꯨꯜꯗꯁꯨ ꯇꯥꯏꯈꯣꯡꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯃꯌꯥꯝ ꯑꯃ ꯈꯣꯡꯅꯥꯡꯈꯨꯜꯗ ꯌꯥꯎꯁꯪꯒꯤ ꯁꯦꯟꯈꯥꯏ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯁꯦꯜꯒꯤ ꯅꯨꯡꯉꯥꯏꯔꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯈꯣꯡꯅꯥꯡꯈꯨꯜꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯄꯣꯏꯔꯩ ꯍꯦꯟꯕꯗꯨ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯋꯥ ꯇꯥꯅꯔꯤ꯫ ꯄꯣꯏꯔꯩ ꯍꯦꯟꯕꯅ, ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯂꯩꯁꯥꯕꯤ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ? ꯁꯅꯥꯇꯣꯝꯕꯅ, ꯇꯥꯗ ꯂꯩꯁꯥꯕꯤ 100 ꯍꯦꯜꯂꯦ ꯍꯥꯏ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯈꯨꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯒꯤꯁꯤꯗ ꯂꯣꯏꯅ ꯄꯨꯁꯤꯜꯂꯧꯀꯣ꯫ ꯈꯝꯂꯥꯡꯕꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯟꯊꯨꯝ ꯎꯠꯀꯦ꯫ ꯊꯥ ꯑꯃ ꯃꯈꯣꯏꯕꯨ ꯆꯥꯛ ꯂꯦꯝꯅ ꯄꯤꯖꯒꯦ꯫ ꯌꯥꯎꯁꯪ ꯁꯦꯟꯈꯥꯏ ꯕꯣꯔꯥ ꯑꯃ ꯍꯥꯞꯀꯦ꯫ ꯈꯨꯜꯁꯤꯗ ꯄꯣꯏꯔꯩ ꯍꯦꯟꯕ ꯑꯩꯅ ꯁꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯃꯤꯑꯣꯏꯅꯤ ꯎꯠꯍꯧꯔꯒꯦ ꯃꯇꯥꯡ ꯑꯁꯤꯗ꯫ ꯃꯥꯏ ꯄꯥꯛꯅ, ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤ ꯇꯥꯟꯖꯥꯁꯦ ꯃꯁꯤ ꯂꯧꯔꯒ ꯏꯕꯨꯡꯉꯣꯒꯤ ꯂꯟꯊꯨꯝ ꯂꯧ ꯄꯔꯤ 1,000 ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ 100, ꯆꯤꯡꯗꯨꯝ 50, ꯑꯗꯨꯒ ꯃꯤ 100 ꯍꯦꯟꯅ ꯂꯩꯕ ꯆꯟꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒ ꯃꯥꯟꯅꯕ ꯌꯨꯝ 10ꯗꯨꯒ ꯎꯠꯍꯧꯕ ꯌꯥꯔꯦ ꯀꯩꯅꯣ꯫ ꯃꯗꯨꯃ ꯅꯣꯏꯅ ꯂꯣꯏꯅ ꯁꯤꯜꯂꯗꯕꯅꯤ꯫ ꯑꯩꯗꯤ ꯅꯤꯡꯊꯧꯒꯨꯝꯅ ꯂꯦꯝꯅ ꯂꯩꯔꯗꯕꯅꯤ꯫ ꯌꯥꯏꯃꯅ, ꯇꯥ ꯄꯣꯏꯔꯩ ꯍꯦꯟꯕꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯃꯨꯛ ꯁꯛꯇꯥꯛꯍꯧꯔꯁꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ꯫ ꯇꯥꯟꯖꯥ ꯐꯪꯂꯤꯀꯥꯟ ꯇꯧꯕ ꯌꯥꯕ, ꯎꯠꯄ ꯌꯥꯕ, ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯍꯧꯔꯁꯤ꯫ ꯈꯣꯡꯅꯥꯡꯈꯨꯜꯒꯤ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯑꯃꯨꯛ ꯌꯨꯍꯦꯟꯕ ꯀꯧꯕ ꯑꯃꯒꯤ ꯌꯨꯝꯗꯅꯤ ꯌꯨꯍꯦꯟꯕꯁꯨ ꯄꯥꯈꯪꯅꯤ꯫ ꯑꯗꯨꯒ ꯌꯥꯏꯐꯔꯦꯟꯕꯤ ꯂꯥꯛꯄꯒꯤ ꯄꯥꯎꯗꯨ ꯃꯥꯁꯨ ꯍꯥꯟꯅ ꯇꯥꯔꯝꯂꯤ꯫
ꯌꯨꯍꯦꯟꯕꯅ ꯃꯥꯒꯤ ꯂꯣꯏꯅ ꯇꯤꯟꯅꯕꯁꯤꯡ ꯃꯥꯒꯤ ꯃꯈꯥꯗ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯧꯔꯒ ꯋꯥ ꯇꯥꯟꯅꯔꯤ꯫ ꯌꯨꯍꯦꯟꯕꯅ ꯃꯌꯥꯝꯗ ꯇꯥꯏꯈꯣꯡ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯉꯁꯤ ꯈꯨꯟꯖꯤꯟ ꯌꯧꯔꯛꯂꯅꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯏꯐꯔꯦꯝꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯊꯣꯏꯗꯣꯛꯅ ꯁꯪꯈꯣꯟꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯃꯁꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯤꯡ ꯊꯥꯕ ꯁꯅꯥꯒꯤ ꯂꯤꯛ ꯈꯨꯖꯤꯁꯦ ꯍꯨꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ 이베 ꯊꯝꯕ ꯅꯪꯒꯤ ꯁꯦꯡꯒꯥ ꯄꯨꯈꯝꯗꯣ ꯁꯤꯗ ꯄꯨꯁꯤꯜꯂꯣ꯫ ꯇꯥꯕ꯭ꯔꯥ ꯃꯌꯥꯝ? ꯃꯁꯤꯒꯤ ꯁꯦꯡꯒꯥ ꯄꯨꯈꯝꯗ ꯌꯥꯎꯔꯤꯕ ꯂꯧ ꯄꯔꯤ 10ꯒꯤ ꯃꯃꯜ ꯑꯣꯏꯕ ꯁꯅꯥꯅ ꯃꯌꯦꯛ ꯆꯠꯄ ꯃꯌꯦꯛ ꯅꯥꯏꯕ ꯐꯅꯦꯛꯁꯤꯒ ꯏꯅꯐꯤꯁꯤꯒ ꯃꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯒꯗꯕꯅꯤ꯫ ꯐꯤꯁꯤꯡꯁꯦ ꯑꯩꯒꯤ ꯃꯤꯡ ꯂꯣꯏꯅ ꯊꯥꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯅꯨꯄꯤꯗꯨꯅ ꯍꯣꯏ ꯇꯥꯗ ꯃꯤꯡ ꯂꯣꯏꯅ ꯊꯥꯖꯔꯕꯅꯤ꯫ ꯐꯔꯦ ꯑꯗꯣ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯑꯩꯒꯤꯗ ꯂꯣꯏꯅ ꯄꯨꯁꯤꯜꯂꯛꯀꯗꯕꯅꯤꯀꯣ ꯅꯣꯏ꯫ ꯌꯨꯍꯦꯟꯕꯒꯤ ꯃꯔꯜ ꯆꯥꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯩ ꯃꯅꯥꯎꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯇꯥ ꯌꯨꯍꯦꯟꯕꯁꯦ ꯂꯦꯝꯂꯩꯁꯨ ꯐꯅ ꯀꯨꯏꯅ ꯂꯨꯝꯂꯝꯂꯕꯗꯥꯏꯅꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯛꯂꯕ ꯃꯇꯨꯡ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡꯗꯤ ꯐꯅ ꯀꯟꯅ ꯄꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯐꯅ ꯄꯥꯏꯗꯨꯅꯁꯨ ꯃꯤꯑꯣꯏꯕꯒꯤ ꯔꯥꯁꯤꯅꯕꯨ ꯌꯥꯎꯗ꯭ꯔꯕꯗ ꯅꯨꯄꯤꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯅꯦꯒꯦ? ꯍꯩ ꯃꯥꯒꯤ ꯃꯔꯜꯅꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯦ꯫ ꯏꯆꯥ ꯁꯦꯝꯗ ꯋꯥꯠꯂꯤ꯫ ꯑꯣꯏꯕ ꯑꯣꯏꯗꯕ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ꯫ ꯊꯕꯛ ꯂꯦꯞꯄ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯌꯥꯎꯁꯪ ꯁꯦꯟꯈꯥꯏ ꯂꯥꯛꯂꯤꯕꯤ ꯇꯥꯏꯈꯣꯡ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯨꯟꯅꯒꯗꯕꯒꯤ ꯊꯧꯔꯥꯡ ꯂꯣꯏꯅꯈ꯭ꯔꯦ꯫ ꯂꯦꯝꯂꯩꯒꯤ ꯊꯋꯥꯏ ꯆꯥꯛꯄ ꯄꯥꯎ ꯑꯃꯅ ꯌꯥꯏꯐꯔꯦꯝꯕꯤ ꯌꯥꯎꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯈꯝꯂꯥꯡꯕꯒꯤ ꯃꯌꯨꯝꯗ ꯂꯩꯍꯟꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅꯤ꯫ ꯂꯦꯝꯂꯩꯒ ꯏꯆꯜꯒꯗꯨ ꯃꯀꯣꯛ ꯁꯥꯃꯤꯟꯅꯔꯤ꯫ ꯂꯦꯝꯂꯩꯅ ꯀꯩꯗꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯒꯦ ꯏꯇꯥ? ꯃꯣꯏꯒꯤ ꯇꯥꯏꯈꯣꯡ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯁꯤꯗ ꯌꯥꯎꯁꯪꯒꯤ ꯁꯦꯟꯈꯥꯏ ꯂꯥꯛꯄꯅꯤ ꯍꯥꯏꯌꯦ ꯏꯇꯥ꯫ ꯌꯥꯎꯁꯪ ꯁꯦꯟꯈꯥꯏꯕꯨ ꯑꯇꯣꯞꯄ ꯈꯨꯜꯗ ꯈꯥꯏꯕ ꯆꯠꯅꯕ꯭ꯔꯅꯦ? ꯑꯗꯨꯅꯤ ꯏꯇꯥ, ꯑꯗꯣ 이반이ꯁꯨ ꯊꯣꯛꯑꯒ ꯃꯤ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨꯁꯦ꯫ ꯍꯣꯏ ꯏꯇꯥ ꯌꯦꯡꯉꯨꯁꯦ꯫ ꯑꯗꯣ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯃꯃꯤꯡ ꯂꯩꯕꯤ ꯌꯥꯏꯐꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯋꯦ ꯍꯥꯏ꯫ ꯃꯥꯅ ꯂꯨꯆꯤꯡꯂꯒ ꯂꯥꯛꯄ ꯃꯥꯜꯂꯦ꯫ ꯃꯥꯅ ꯁꯤꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯈꯨꯜꯗ ꯁꯦꯜ ꯈꯥꯏꯕ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯁꯤꯜꯂꯤꯁꯦ꯫ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯏꯇꯥ꯫ ꯉꯥꯏꯈꯣ, ꯆꯅꯨ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯂꯥꯛꯏꯁꯦ? ꯃꯥꯅꯤꯅꯦ ꯆꯅꯨꯅꯤꯅꯦ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯏꯁꯤꯕꯣ? ꯆꯅꯨꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯆꯦꯅꯦ, ꯇꯥꯏꯈꯣꯡ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯥꯏꯌꯦ ꯈꯨꯟꯖꯤꯟꯗ ꯂꯦꯞꯍꯧꯔꯤꯕ ꯃꯌꯥꯝꯗꯣ꯫ ꯏꯆꯜꯅ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯇꯥꯔꯤ꯫ ꯑꯗꯣ ꯏꯆꯦ ꯌꯥꯝ ꯂꯨꯔꯤꯕꯗꯤ ꯈꯨꯜꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯕꯨ ꯆꯪꯉꯛꯄ ꯉꯥꯏꯍꯧꯔꯦ꯫ ꯃꯥꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯟꯌꯦꯛꯇꯣ ꯕꯣꯔꯥ ꯄꯨꯊꯣꯛꯇꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯕꯨ ꯑꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯊꯣꯡꯒꯥꯟꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯅ ꯂꯩꯅꯍꯧꯔꯦ꯫ ꯑꯗꯨꯒ ꯑꯔꯨꯕ ꯄꯥꯎ ꯑꯃꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯇꯥ ꯈꯝꯂꯥꯡ ꯃꯣꯏꯗ ꯊꯝꯅꯕ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯈꯔꯅ ꯁꯤꯜ ꯂꯥꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯍꯥꯏ꯫ ꯂꯦꯝꯂꯩꯅ ꯀꯔꯤ ꯃꯣꯏꯗꯤ ꯇꯥ ꯈꯝꯂꯥꯡ ꯃꯣꯏꯗ ꯀꯩꯒꯤ ꯊꯝꯗꯣꯏꯕ? ꯆꯅꯨꯅ ꯇꯥꯏꯈꯣꯡ ꯈꯨꯜꯒꯤ ꯃꯁꯛ ꯐꯖꯕꯗ ꯃꯃꯤꯡ ꯂꯩꯔꯕꯤ ꯌꯥꯏꯐꯔꯦꯝꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤꯅ ꯁꯦꯝꯕ ꯊꯧꯔꯥꯡꯅꯤ ꯍꯥꯏ꯫ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯁꯦꯟꯈꯥꯏ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯁꯝ ꯐꯣꯏꯗꯅꯈꯤꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯒꯤ ꯄꯥꯎꯗ ꯑꯃꯨꯛ ꯌꯥꯏꯐꯔꯦꯝꯕꯤꯗꯣ ꯇꯥ ꯈꯝꯂꯥꯡꯕꯒꯤ ꯌꯨꯝꯗ ꯌꯥꯎꯁꯪ ꯁꯦꯟꯈꯥꯏꯁꯦ ꯊꯑꯣꯏꯅ ꯑꯇꯝꯅ ꯂꯥꯛꯄꯅꯦꯁꯨ ꯑꯃꯨꯛ ꯍꯥꯏ꯫ ꯃꯣꯏꯁꯤꯡꯗꯣ ꯇꯥ ꯈꯝꯂꯥꯡ ꯃꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯍꯟꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯤ ꯍꯥꯏꯅꯍꯧꯋꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ꯫ ꯂꯦꯝꯂꯩꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯈꯝꯕꯟꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗ ꯌꯥꯏꯐꯔꯦꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯈꯣꯡꯅꯥꯡ ꯈꯨꯜ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯑꯣꯛꯅꯕꯒꯤꯗꯃꯛ ꯉꯥꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯐꯩꯔꯦꯟꯗꯤ ꯄꯨꯡꯉ ꯉꯛꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯦꯂꯨꯅ ꯌꯥꯏꯐꯔꯦꯝꯕꯤꯗ ꯏꯇꯥ ꯀꯔꯤ ꯃꯑꯣꯡꯅꯣ ꯁꯤꯕꯣ? ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯁꯤꯅ ꯍꯥꯄꯛꯂꯤꯕ ꯁꯅꯥ ꯑꯃꯗꯤ ꯁꯦꯟꯌꯦꯛ ꯃꯌꯥꯝꯁꯤꯗꯤ ꯀꯗꯥꯏꯗ ꯍꯥꯞꯇꯣꯏꯕ? ꯏꯇꯥ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤꯗꯤ ꯄꯥꯝꯗꯦ꯫ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯇꯥ ꯐꯩꯔꯦꯟ ꯃꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯁꯨ ꯈꯪꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯀꯤꯕ ꯑꯗꯨꯝ ꯐꯥꯎꯔꯛꯏ꯫ ꯍꯩ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯝꯅ ꯁꯅꯥꯒꯤ ꯂꯤꯛ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯏꯅꯦ꯫ ꯀꯅꯥꯅꯣ? ꯑꯁꯣꯝꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯁꯨ ꯑꯃꯨꯛ ꯃꯈꯨꯠꯇ ꯁꯦꯟꯌꯦꯛ ꯆꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏꯅꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯄꯣꯏꯔꯩ ꯍꯦꯟꯕꯁꯨ ꯃꯥꯒꯤ ꯐꯖꯕ ꯊꯣꯡꯒꯥꯜꯗꯨꯗ ꯌꯥꯏꯐꯔꯦꯝꯕꯤ ꯍꯣꯏ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯔꯤꯉꯩ ꯏꯁꯤꯡ ꯆꯥꯎꯕꯤꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯂꯩꯁꯥꯕꯤ ꯑꯃꯗ ꯀꯕꯣꯛꯂꯩ ꯅꯪꯅ ꯈꯝꯂꯥꯡ ꯃꯣꯏꯗ ꯆꯠꯂꯣ꯫ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯈꯝꯂꯥꯡ ꯃꯣꯏꯗ ꯊꯨꯡꯂꯅꯤ ꯍꯥꯏꯅ ꯄꯥꯎ ꯈꯔ ꯇꯝꯂꯨꯁꯣ꯫ ꯑꯗꯨꯒ ꯃꯩꯄꯥꯛꯄꯤ ꯅꯪꯅ ꯂꯩꯁꯥꯕꯤ ꯐꯖꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯅꯪꯅ ꯈꯝꯂꯥꯡ ꯃꯣꯏ ꯐꯥꯎꯕ ꯄꯨꯔꯛꯑꯣ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯇꯅ ꯂꯩꯁꯥꯕꯤꯁꯤꯡꯁꯦ
ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯁꯤꯟꯍꯟꯈꯤꯕ ꯌꯥꯗꯦꯀꯣ ꯏꯍꯦ ꯄꯣꯏꯔꯩ ꯍꯦꯟꯕ ꯍꯥꯏꯕ ꯑꯍꯜꯁꯤꯁꯨ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦꯅꯦ ꯆꯅꯨꯗꯨꯗꯤ ꯂꯦꯝꯂꯩꯒꯤ ꯃꯅꯥꯛꯇ ꯌꯧꯔꯝꯕꯅꯤ ꯋꯥ ꯌꯥꯝꯅ ꯄꯦꯠꯂꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯪꯂꯗꯤ ꯂꯦꯝꯂꯩꯒꯤ ꯃꯅꯥꯛꯀꯣꯡ ꯌꯧꯔꯝꯂꯅꯤ ꯑꯩꯒꯤ ꯍꯤꯒꯥꯏ ꯋꯥꯗꯣ ꯄꯣꯏꯔꯩ ꯍꯦꯟꯕꯗꯨ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯒꯤꯗ ꯊꯥ ꯑꯃ ꯂꯩꯒꯗꯕꯅꯤꯀꯣ ꯅꯈꯣꯏ ꯃꯌꯥꯝ ꯀꯗꯥꯏ ꯌꯧꯔꯒꯗꯧ ꯋꯥꯠꯂꯤ ꯌꯥꯔꯒꯗꯤ ꯑꯩꯒꯤꯗ ꯂꯣꯏꯅ ꯍꯦꯛꯇ ꯆꯪꯉꯁꯤꯔꯥ ꯇꯟꯖꯥꯗꯨꯗ ꯃꯩꯄꯥꯛꯄꯤꯗꯨ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯇꯥꯁꯤꯡ ꯅꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯁꯣꯝꯗ ꯀꯕꯣꯛꯂꯩꯁꯨ ꯈꯝꯂꯥꯡꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯈꯝꯂꯥꯡꯕꯅ ꯑꯣ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯊꯣꯏꯗꯣꯛꯄ ꯄꯥꯎ ꯈꯪꯗꯦꯅꯦ ꯐꯔꯦ ꯑꯗꯣ ꯑꯩꯒꯤꯗ ꯂꯩꯒꯅꯤ ꯂꯥꯛꯄꯅꯤꯅ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯇꯥꯏꯈꯣꯡꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯕꯨ ꯁꯛ ꯈꯪꯕꯤꯕꯅꯤ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯑꯩꯒꯤꯗ ꯂꯣꯏꯅ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯇꯥꯏꯈꯣꯡꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯈꯝꯂꯥꯡꯕꯒꯤꯗ ꯂꯩꯕꯗ ꯑꯄꯦꯟꯕ ꯑꯣꯏꯖꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯀꯥꯡꯕꯨ ꯈꯔꯅ ꯌꯥꯏꯐꯔꯦꯝꯕꯤ ꯑꯃꯗꯤ ꯈꯝꯂꯥꯡꯕ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯂꯦꯝꯂꯩꯒꯤ ꯃꯅꯥꯀꯣꯡ ꯌꯧꯒꯗꯕ ꯍꯤꯒꯥꯏꯋꯥꯏ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯔꯛꯂꯝꯃꯤ ꯂꯦꯝꯂꯩꯗꯨ ꯈꯣꯏꯗꯧ ꯊꯤꯠꯄꯅ ꯂꯣꯏꯔꯝꯃꯤ ꯂꯦꯝꯂꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯈꯔ ꯉꯝꯕ ꯑꯃ ꯆꯪꯗ꯭ꯔꯣ ꯑꯗꯨꯗꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯂꯩꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯥ ꯈꯝꯂꯥꯡꯕꯕꯨ ꯁꯦꯟꯅꯕꯅ ꯐꯠꯇ꯭ꯔꯣ ꯃꯔꯝ ꯆꯥꯗꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯌꯥꯏꯐꯔꯦꯝꯕꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯑꯇꯝꯅꯅ ꯈꯝꯂꯥꯡꯕꯨ ꯎꯅꯕ ꯀꯔꯤꯒꯤ ꯂꯥꯛꯐꯝ ꯊꯣꯛꯄꯒꯦ ꯌꯥꯎꯁꯪ ꯁꯦꯡꯈꯥꯏꯒꯤ ꯅꯃꯥꯗ ꯇꯥ ꯈꯝꯂꯥꯡꯕꯕꯨ ꯂꯥꯡ ꯊꯥꯛꯄ ꯂꯥꯛꯄ ꯑꯣꯏꯒꯗꯣꯏꯅꯤ ꯁꯣꯝꯗꯁꯨ ꯈꯝꯂꯥꯡꯕꯗꯨꯗꯤ ꯃꯌꯨꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯁꯤꯜꯂꯕꯅꯤꯅ ꯑꯇꯣꯞꯄ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯃꯅꯤꯡꯇꯝꯅ ꯆꯠꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯂꯦꯝꯂꯩꯒ ꯎꯅꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯁꯩꯗꯥꯡꯂꯕ ꯍꯥꯏꯕꯁꯤꯁꯨ ꯈꯝꯂꯥꯡꯕꯒꯤ ꯃꯥꯏ ꯑꯣꯏꯖꯔꯤꯕꯅꯤ ꯈꯝꯂꯥꯡꯕꯗꯨ ꯃꯇꯣꯝꯗ ꯆꯥꯎꯔꯕ ꯈꯨꯜ ꯑꯃꯒ ꯑꯩꯒ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯃꯔꯤ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯤꯁꯨ ꯈꯨꯜꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯑꯣꯏꯖꯔꯤꯕꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯦꯟꯖꯥꯎ ꯄꯥꯏ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯕ ꯈꯨꯜꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯖꯠ ꯉꯥꯛꯄ ꯂꯩꯁꯥꯕꯤꯁꯤꯡꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯁꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕꯤ ꯃꯥꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯌꯥꯎꯔꯤꯕꯁꯤꯒ ꯁꯛꯈꯪ ꯃꯈꯪꯅꯍꯧꯕ ꯌꯥꯕꯖꯥꯠꯅꯤ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯌꯥꯎꯔꯛꯂꯤꯕꯁꯤꯁꯨ ꯏꯇꯥꯎ ꯁꯥꯟꯅꯍꯧꯕ ꯌꯥꯕꯖꯥꯠꯅꯤ ꯐꯩꯔꯦꯟꯗꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯈꯝꯂꯥꯡꯕꯒꯤ ꯆꯥꯎꯔꯛꯄ ꯁꯅꯥ ꯁꯪꯒꯣꯏꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤ ꯈꯝꯂꯥꯡꯕꯗꯨ ꯐꯩꯔꯦꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯅꯣꯜꯂꯨꯛꯅ ꯌꯦꯡꯂꯒ ꯏꯇꯥꯎ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯈꯝꯂꯥꯡꯕ ꯀꯧꯖꯩ ꯑꯗꯨꯒ ꯄꯤꯛꯂꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯅ ꯑꯩꯍꯥꯛꯅ ꯑꯣꯏꯖꯕꯅꯤ ꯃꯔꯨꯞ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯈꯝꯂꯥꯡꯕꯗ ꯂꯣꯏꯅ ꯌꯦꯡꯅꯩ ꯐꯩꯔꯦꯟꯅ ꯏꯇꯥꯎ ꯑꯩꯒꯤ ꯃꯤꯡꯅ ꯐꯩꯔꯦꯟ ꯀꯧꯏ ꯑꯗꯨꯒ ꯏꯅꯥꯛꯇ ꯐꯝꯂꯤꯕ ꯏꯆꯜ ꯑꯁꯤꯒꯤ ꯃꯤꯡꯅ ꯌꯥꯏꯐꯔꯦꯝꯕꯤ ꯀꯧꯏ ꯑꯗꯣ ꯏꯇꯥꯎꯕꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯛ ꯈꯪꯖꯩ ꯆꯥꯎꯔꯕ ꯐꯖꯔꯕ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯕꯒꯤꯗꯃꯛ ꯃꯔꯨꯞꯄꯨ ꯊꯥꯒꯠꯆꯔꯤ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯈꯝꯂꯥꯡꯕꯗ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯔꯤ ꯈꯝꯂꯥꯡꯕꯅ ꯑꯣ ꯑꯗꯨꯗꯤ ꯏꯇꯥꯎ ꯁꯥꯟꯅꯔꯁꯦ ꯑꯩꯈꯣꯏꯅꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯜꯁꯤꯡꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯕꯤꯌꯨ ꯑꯩꯒ ꯃꯔꯨꯞꯀ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯤ ꯌꯦꯠꯂꯣꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕ ꯏꯆꯜꯁꯤꯒꯤ ꯃꯃꯤꯡꯅ ꯌꯥꯏꯐꯔꯦꯝꯕꯤ ꯀꯧꯕꯅꯤ ꯏꯕꯦꯝꯃ ꯅꯕꯨꯡꯁꯤꯒ ꯁꯛꯈꯪꯅꯧ ꯌꯥꯏꯐꯔꯦꯝꯕꯤꯅ ꯈꯨꯔꯨꯝꯖꯔꯤ ꯏꯕꯨꯡꯕꯨ ꯈꯝꯂꯥꯡꯕꯅ ꯈꯨꯠꯂꯣꯟꯅꯒꯨꯝꯁꯤ ꯑꯩꯒꯤ ꯃꯤꯡꯅ ꯈꯝꯂꯥꯡꯕ ꯀꯧꯖꯩ ꯏꯕꯨꯡꯒꯤ ꯃꯤꯡꯗꯤ ꯇꯥꯕ ꯀꯨꯏꯖꯔꯦ ꯃꯃꯤꯡ ꯆꯠꯄ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯕꯨꯡꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗ ꯄꯟꯊꯨꯡꯐꯝ ꯑꯣꯏꯖꯕꯁꯤꯗ ꯏꯇꯥꯔꯣꯏ ꯃꯌꯥꯝꯁꯦ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ ꯑꯩꯗꯤ ꯌꯥꯝ ꯇꯣꯟꯕ ꯄꯥꯈꯪ ꯑꯃꯅꯤ ꯏꯃꯥ ꯏꯄꯥ ꯂꯩꯖꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯜꯂꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯛꯄꯁꯦ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯕ ꯉꯝꯒꯅꯤ ꯂꯃꯟꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯈꯨꯜꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯑꯩꯕꯨ ꯀꯜꯂꯛꯄꯅ ꯂꯣꯏꯔꯅꯤ ꯐꯩꯔꯦꯟꯅ ꯃꯤꯅꯕꯨ ꯀꯜꯂꯕ ꯏꯇꯥꯎꯁꯦ ꯑꯐꯕ ꯃꯤ ꯑꯣꯏꯔꯕꯅꯤ ꯑꯗꯣ ꯏꯇꯥꯎꯁꯦ ꯄꯥꯈꯪꯅꯤ ꯍꯥꯏꯕ ꯐꯩꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯏꯆꯜꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯍꯧꯔꯗꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯐꯩꯔꯦꯜꯗ ꯉꯛꯅ ꯌꯦꯡꯅꯩ ꯌꯥꯏꯐꯔꯦꯝꯕꯤꯗꯤ ꯐꯩꯔꯦꯟꯗ ꯄꯩꯅ ꯌꯦꯡꯅꯩ ꯆꯥꯛ ꯊꯣꯡꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯏꯐꯔꯦꯝꯕꯤꯗ ꯇꯥ ꯐꯩꯔꯦꯟꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯕꯨ ꯅꯨꯄꯥ ꯊꯤꯕ ꯂꯥꯛꯄꯒ ꯃꯥꯟꯈ꯭ꯔꯅꯤ ꯃꯤꯅ ꯂꯩꯁꯥꯕꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯈꯝꯂꯥꯡꯕꯗꯨ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯞ ꯃꯃꯤꯠ ꯍꯥꯏꯐꯦꯠ ꯆꯣꯏꯈꯤꯕꯗꯨ ꯌꯥꯏꯐꯔꯦꯝꯕꯤꯅ ꯎꯔꯤ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯈꯝꯂꯥꯡꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯌꯥꯏꯐꯔꯦꯝꯕꯤꯅ ꯐꯩꯔꯦꯟꯗ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯈꯜꯍꯧꯕ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ
ꯍꯥꯏꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯈꯟꯗꯅ ꯂꯩꯁꯥꯕꯤꯅ ꯀꯃꯥꯏꯅ ꯈꯜꯂꯨꯗꯣꯏꯅꯣ? ꯏꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯄꯥꯝꯕ ꯈꯟꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯑꯃꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ꯫ ꯐꯩꯔꯦꯟꯗꯨ ꯌꯥꯏꯐꯔꯦꯝꯕꯤꯗ ꯃꯉꯛ ꯀꯥꯏꯄꯦꯠ ꯅꯝꯁꯤꯜꯂꯒ ꯅꯣꯛꯐꯩꯒ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯈꯝꯂꯥꯡꯕꯗ ꯌꯦꯡꯂꯤ꯫ ꯐꯩꯔꯦꯟꯗꯨ ꯃꯇꯣꯝꯗ ꯑꯁꯨꯛ ꯌꯥꯝꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯁꯟ ꯍꯣꯏꯕꯒꯨꯝ ꯍꯣꯏꯔꯛꯂꯒ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯁꯦꯝꯕꯤꯕ ꯉꯝꯗ꯭ꯔꯗꯤ ꯂꯩꯁꯥꯕꯤ ꯁꯦꯜꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩꯔꯤꯒꯦ? ꯌꯥꯏꯐꯔꯦꯝꯕꯤꯁꯨ ꯈꯝꯂꯥꯡꯕꯗ ꯐꯥꯒꯤ ꯃꯆꯥ ꯑꯃ ꯇꯧꯁꯤꯜꯂꯨꯕꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯝꯂꯥꯡꯕꯕꯨ ꯂꯣꯏꯅ ꯇꯤꯟꯅꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯈꯝꯂꯥꯡꯕꯒꯤ ꯍꯪꯆꯤꯠ ꯂꯥꯡꯐꯝ ꯑꯃ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕꯗꯣꯝꯗ ꯃꯇꯣꯝꯇ ꯂꯥꯛꯏ꯫ ꯌꯨꯝꯁꯤꯗꯤ ꯈꯨꯆꯥꯎ ꯑꯃ ꯇꯧꯏꯅꯦ꯫ ꯇꯥ ꯈꯝꯂꯥꯡꯕꯅ ꯀꯥꯇꯤ ꯑꯄꯤꯛꯄ ꯌꯨꯝ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯇꯪꯈꯥꯏ ꯑꯃ ꯂꯩꯕ ꯆꯠꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅ ꯀꯨꯞꯄ ꯋꯥꯅ ꯁꯥꯕ ꯌꯨꯝꯗꯨ ꯂꯩꯔꯨꯔꯒ ꯁꯤꯗ ꯂꯩꯕꯁꯤꯗꯤ ꯁꯛꯀꯁꯦ ꯍꯦꯟꯅ ꯐꯖꯊꯣꯛꯀꯗꯧ ꯃꯥꯜꯂꯦ꯫ ꯑꯥꯏ ꯑꯁꯣꯝ ꯅꯥꯀꯜꯗꯁꯨ ꯂꯩꯔꯤꯅꯦ꯫ ꯑꯣꯍꯣ ꯐꯖꯈ꯭ꯔꯕ ꯌꯨꯝꯁꯤꯒꯤ ꯃꯅꯤꯡꯁꯤꯗ ꯐꯖꯕ ꯄꯥꯠ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯔꯝꯂꯕ꯫ ꯑꯣ ꯑꯌꯥ ꯊꯔꯣ ꯊꯔꯤꯛꯇ ꯉꯥꯛꯇꯅꯤ ꯁꯥꯠꯂꯤꯁꯤꯡꯁꯦ꯫ ꯑꯁ ꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯦ ꯍꯥꯏꯔꯤ ꯄꯥꯠꯁꯤ ꯈꯨꯐꯖꯁꯦ꯫ ꯁꯤꯗꯤ ꯄꯥꯠꯁꯤꯒꯤ ꯃꯄꯥꯜꯗ ꯆꯠꯂꯨꯒꯦ꯫ ꯁꯣꯝꯗ ꯂꯦꯝꯂꯩꯒ ꯈꯝꯂꯥꯡꯕꯒꯗꯨ ꯃꯐꯝ ꯑꯃꯗ ꯎꯅꯔꯤ꯫ ꯂꯦꯝꯂꯩꯗꯤ ꯈꯝꯂꯥꯡꯕꯗ ꯌꯥꯝꯅ ꯋꯥꯔꯧꯔꯝꯂꯤ꯫ ꯂꯦꯝꯂꯩꯅ ꯈꯝꯂꯥꯡꯕꯗ ꯇꯞꯅ ꯇꯥ ꯈꯝꯂꯥꯡꯕ ꯅꯪꯅ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤꯁꯤꯡ ꯅꯪꯒꯤꯗ ꯊꯝꯕꯗꯣ ꯑꯩ ꯌꯥꯝꯅ ꯈꯝꯕꯜꯂꯦ꯫ ꯑꯗꯨꯒ ꯌꯥꯏꯐꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯗꯨꯒ ꯅꯪꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯦ ꯍꯥꯏꯅꯩ꯫ ꯂꯦꯝꯂꯩ ꯃꯤꯑꯣꯏꯁꯤꯡꯗꯨ ꯑꯩꯅ ꯀꯧꯁꯤꯟꯕ ꯅꯠꯇꯦ꯫ ꯅꯪ ꯃꯤꯋꯥꯗ ꯊꯥꯖꯒꯅꯨ꯫ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯕꯁꯨ ꯌꯥꯎꯗꯦ꯫ ꯍꯣꯏ ꯃꯣꯏ ꯃꯌꯥꯝꯕꯨ ꯂꯨꯆꯤꯡꯂꯛꯄꯤꯅꯤ ꯍꯥꯏꯕꯤ ꯌꯥꯏꯐꯔꯦꯝꯕꯤ ꯀꯧꯕꯤ ꯑꯃꯒꯕꯨꯗꯤ ꯈꯔ ꯀꯧꯅꯩ ꯉꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯒ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅ ꯂꯦꯝꯂꯩ꯫ ꯈꯝꯂꯥꯡꯕꯅ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯂꯦꯝꯂꯩꯗꯨ ꯊꯃꯣꯏ ꯍꯥꯏꯐꯦꯠ ꯁꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯂꯦꯝꯂꯩꯗꯨ ꯈꯝꯂꯥꯡꯕꯗ ꯍꯥꯏꯐꯦꯠ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯃꯄꯤꯔ ꯆꯦꯜꯂꯤ꯫ ꯇꯥ ꯈꯝꯂꯥꯡꯕ ꯅꯪꯗꯤ ꯃꯥꯒꯤ ꯃꯃꯤꯡꯒ ꯌꯥꯝ ꯈꯪꯂꯝꯃꯤꯀꯣ꯫ ꯂꯦꯝꯂꯩ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯄ ꯌꯥꯎꯔꯒꯦ? ꯅꯪꯅꯕꯨ ꯊꯥꯖꯗ꯭ꯔꯗꯤ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯔꯥ? ꯅꯪꯅ ꯆꯦꯟꯕ ꯇꯜꯂꯦ ꯍꯥꯏꯔꯒꯁꯨ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯒꯦ꯫ ꯏꯍꯦ ꯑꯩꯒꯤꯗꯤ ꯑꯍꯜ ꯂꯃꯟ ꯑꯝꯇ ꯂꯩꯇꯦꯀꯣ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯒꯦ꯫ ꯈꯝꯂꯥꯡꯕꯒ ꯂꯦꯝꯂꯩꯒꯅ ꯎꯅꯔꯤꯉꯩ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯍꯤꯒꯥꯏꯋꯥ ꯇꯧꯕꯗ ꯃꯀꯣꯛ ꯆꯦꯟꯕꯤ ꯀꯕꯣꯛꯂꯩꯒ ꯊꯦꯝꯕꯤꯒꯅ ꯃꯣꯏ ꯑꯅꯤꯗꯨ ꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯏ ꯑꯅꯤꯗꯨ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯦꯟꯈꯤꯕ ꯋꯥꯁꯤꯡꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯕ ꯍꯧꯔꯛꯂꯦ꯫ ꯃꯣꯏ ꯑꯅꯤꯗꯨ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯈꯝꯂꯥꯡꯕꯒꯤ ꯌꯨꯝꯗ ꯆꯦꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯕꯣꯛꯂꯩꯒ ꯊꯦꯝꯕꯤꯒꯅ ꯂꯩꯔꯤꯕꯁꯤ ꯌꯥꯏꯐꯔꯦꯝꯕꯤꯒꯅꯤ꯫ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯀꯕꯣꯛꯂꯩꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯀꯕꯣꯛꯂꯩꯅ ꯑꯍꯣꯏꯕꯅꯤ ꯏꯇꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥ ꯈꯝꯂꯥꯡꯕꯅ ꯅꯪꯁꯦ ꯈꯣꯏꯗꯥꯖꯔꯕ ꯃꯥꯜꯂꯦ꯫ ꯂꯥꯏꯕꯛ ꯐꯕꯤ ꯏꯇꯥꯋꯣ ꯅꯪꯗꯤ ꯍꯧꯖꯤꯛ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯥꯇꯥꯔꯣꯏꯖ ꯀꯌꯥꯁꯤꯒꯤ ꯃꯃꯥꯡꯗ ꯅꯈꯧ ꯄꯣꯡꯅ ꯅꯣꯛꯄ ꯌꯥꯔꯕꯅꯤ꯫ ꯌꯥꯏꯐꯔꯦꯝꯕꯤꯅ ꯑꯩꯅꯁꯨ ꯊꯥꯖꯈꯤꯕ ꯂꯩ꯫ ꯇꯥ ꯈꯝꯂꯥꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯤꯠꯌꯦꯡ ꯑꯩꯅ ꯈꯪꯈꯤꯕ ꯂꯩ ꯏꯇꯥ꯫ ꯃꯥꯒ ꯑꯩꯒ ꯅꯍꯥꯟ ꯁꯛꯅꯤꯡꯍꯪꯅꯕꯗ ꯃꯥ ꯑꯩꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅꯤ ꯏꯇꯥ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯇꯥ ꯈꯝꯂꯥꯡꯕꯅ ꯏꯇꯥꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯅ ꯈꯪꯍꯟꯕ ꯌꯥꯔꯕꯅꯤ꯫ ꯀꯕꯣꯛꯂꯩꯗꯨ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯋꯥ ꯇꯥꯗꯅ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯈ꯭ꯔꯤ꯫ ꯌꯥꯏꯐꯔꯦꯝꯕꯤꯗꯨꯁꯨ ꯄꯥꯠꯄꯥꯟꯗ ꯐꯝꯂꯝꯕꯗꯒꯤ ꯀꯕꯣꯛꯂꯩꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ꯫ ꯁꯣꯝꯅ ꯀꯕꯣꯛꯂꯩꯅ ꯂꯩꯁꯥꯕꯤꯁꯤꯡꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ꯫ ꯅꯣꯏꯒꯤ ꯌꯥꯏꯐꯔꯦꯝꯕꯤꯁꯦ ꯈꯝꯂꯥꯡꯕꯅ ꯅꯨꯡꯁꯤꯖꯔꯕꯅꯤꯀꯣ꯫ ꯌꯥꯏꯐꯔꯦꯝꯕꯤꯅꯁꯨ ꯈꯝꯂꯥꯡꯕꯕꯨ ꯄꯥꯝꯖꯔꯦ ꯍꯥꯏ꯫ ꯀꯕꯣꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯍꯨꯞꯇꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯕꯦꯂꯨꯁꯨ ꯌꯥꯏꯐꯔꯦꯝꯕꯤꯕꯨ ꯀꯣꯜꯂꯒ ꯊꯥꯡꯒꯠꯄꯤꯔꯤ꯫ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯌꯨꯍꯦꯟꯕꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯌꯨꯍꯦꯟꯕꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯃꯥꯅ ꯉꯝꯕ ꯃꯇꯥꯡ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯉꯝꯕ ꯃꯇꯥꯡ꯫ ꯌꯥꯏꯐꯔꯦꯝꯕꯤꯗꯣ ꯈꯝꯂꯥꯡꯕꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤꯗꯣ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯕ ꯇꯥꯔꯦ꯫ ꯉꯁꯤꯁꯤ ꯈꯝꯂꯥꯡꯕꯅ ꯂꯦꯝꯂꯩꯗꯨ ꯆꯦꯜꯂꯅꯤ꯫ ꯀꯃꯥꯏꯅ ꯇꯥꯗꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯥꯎꯅꯤꯕꯁꯦ ꯉꯁꯤꯁꯦ ꯈꯝꯂꯥꯡꯕꯅ ꯂꯦꯝꯂꯩ ꯍꯦꯛ ꯆꯦꯟꯕꯒ ꯌꯥꯏꯐꯔꯦꯝꯕꯤꯗꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ꯫ ꯅꯣꯡꯉꯥꯟꯕꯒꯅꯤ ꯈꯝꯂꯥꯡꯕꯅ ꯂꯦꯝꯂꯩ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯌꯥꯏꯐꯔꯦꯝꯕꯤꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯇꯥꯕꯗꯣ ꯍꯧꯖꯤꯛ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯤ꯫ ꯌꯥꯏꯐꯔꯦꯝꯕꯤꯅ ꯈꯝꯂꯥꯡꯕꯕꯨ ꯁꯤꯡꯅꯔꯛꯀꯗꯧꯔꯤ꯫
ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯃꯦꯂꯨꯒ ꯐꯩꯔꯦꯟꯒꯗꯨ ꯌꯥꯏꯐꯔꯦꯝꯕꯤꯕꯨ ꯊꯦꯝꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ꯫ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯀꯞꯂꯤ꯫ ꯏꯇꯥ, ꯑꯩ ꯃꯐꯝꯁꯤ ꯂꯩꯕ ꯏꯀꯥꯏꯖꯔꯦ꯫ ꯑꯩ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ꯫ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣꯕ꯫ ꯐꯩꯔꯦꯟꯅ, ꯀꯔꯤꯅꯣ ꯏꯕꯦꯝꯃ? ꯅꯁꯥ ꯐꯥꯎꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ, ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯖꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗꯤ ꯈꯝꯂꯥꯡꯕꯒꯤ ꯃꯔꯥꯜ ꯅꯠꯇꯦ, ꯅꯪꯒꯤ ꯅꯔꯥꯟꯁꯨ ꯅꯠꯇꯦ, ꯄꯥꯎ ꯇꯝꯂꯝꯂꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯔꯥꯜꯅꯤ꯫ ꯌꯥꯏꯐꯔꯦꯝꯕꯤꯅ ꯀꯞꯂꯒ, ꯇꯥ ꯐꯩꯔꯦꯟ, ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯝ ꯏꯀꯥꯏ꯫ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯑꯩ ꯂꯦꯞꯄ ꯋꯥꯔꯦꯕ꯫ ꯌꯨꯝꯗ ꯍꯜꯂꯁꯦꯕ꯫ ꯍꯩ, ꯈꯝꯂꯥꯡꯕꯅ ꯈꯪꯂꯒ ꯀꯩꯅꯣꯝ ꯈꯜꯂꯅꯤꯅꯦ꯫ ꯃꯥ ꯂꯥꯛꯈꯤꯁꯅꯨ꯫ ꯃꯦꯂꯨ, ꯅꯪ ꯌꯥꯏꯐꯔꯦꯝꯕꯤꯒ ꯑꯁꯥꯏ ꯐꯥꯎꯕꯗꯪ ꯀꯣꯏꯊꯣꯛꯃꯤꯟꯅꯧꯁꯣ꯫ ꯑꯩꯅ ꯈꯜꯂꯦꯕ ꯃꯣꯏ ꯑꯅꯤ ꯃꯔꯤ ꯅꯛꯁꯤꯟꯅꯕꯁꯦ ꯍꯦꯛꯇ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ꯫ ꯁꯣꯝꯗ ꯈꯝꯂꯥꯡꯕꯗꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯥꯒꯤ ꯇꯣꯈꯥꯏꯅ ꯁꯦꯝꯂꯒ ꯊꯝꯖꯕ ꯐꯖꯕ ꯑꯆꯧꯕ ꯌꯨꯝ ꯑꯃꯗ ꯂꯦꯝꯂꯩꯒ ꯂꯩꯃꯤꯟꯅꯔꯤ꯫ ꯈꯝꯂꯥꯡꯕꯅ, ꯂꯦꯝꯂꯩ, ꯁꯣꯝꯒꯤ ꯀꯥꯁꯤꯗ ꯆꯪꯉꯨꯁꯤ ꯂꯥꯛꯎ꯫ ꯌꯨꯝꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯇꯥ ꯈꯝꯂꯥꯡꯕ꯫ ꯐꯖꯕꯅꯦ꯫ ꯑꯩꯅ ꯅꯪ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯌꯨꯝꯁꯤꯗ ꯊꯩꯅꯕ ꯇꯨꯃꯤꯟꯅ ꯁꯦꯝꯃꯒ ꯊꯝꯕ ꯌꯨꯝꯅꯤ꯫ ꯏꯁ, ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ꯫ ꯇꯥ ꯈꯝꯂꯥꯡꯕꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯕꯅꯤꯅ ꯁꯤꯒꯨꯝꯕ ꯌꯨꯝ ꯑꯁꯥꯕ ꯀꯥꯏꯁꯦ ꯀꯩꯝ ꯂꯩꯔꯝꯃꯣꯏꯅꯦ꯫ ꯍꯣꯏ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯉꯁꯤꯗꯒꯤ ꯅꯈꯨꯠꯇ ꯄꯤꯔꯛꯑꯣ, ꯃꯊꯛꯇꯁꯨ ꯀꯥꯔꯨꯁꯤ꯫ ꯃꯦꯂꯨꯅ ꯌꯥꯏꯐꯔꯦꯝꯕꯤ ꯊꯦꯝꯕꯗ ꯈꯝꯂꯥꯡꯕꯒꯤ ꯈꯨꯜꯒꯤ ꯂꯝꯕꯤꯗꯨ ꯆꯠꯄꯗ ꯊꯨꯡꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯏꯆꯜꯒꯗꯨ ꯌꯨꯍꯦꯟꯕꯒꯤ ꯃꯌꯨꯝꯗ ꯐꯝꯂꯤ꯫ ꯌꯨꯍꯦꯟꯕꯅ, ꯍꯩ, ꯀꯅꯥ ꯂꯩꯒꯦꯅꯦ ꯅꯣꯏꯕꯣ? ꯑꯊꯨꯝ ꯃꯍꯥꯎ ꯃꯈꯜ ꯆꯥꯝꯃ ꯄꯨꯊꯣꯔꯛꯎꯅꯦ꯫ ꯈꯝꯂꯥꯡꯕꯅ ꯏꯕꯦꯝꯃ ꯅꯪ ꯄꯥꯝꯕꯅꯤꯀꯣ꯫ ꯑꯗ ꯂꯦꯝꯂꯩꯅ ꯈꯝꯂꯥꯡꯕꯗꯣ ꯐꯥꯕ ꯑꯣꯏꯅꯤ꯫ ꯑꯩꯅ ꯄꯥꯎ ꯁꯨꯝ ꯇꯥꯕꯗ, ꯍꯥꯏꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯈꯝꯂꯥꯡꯕꯒꯤ ꯃꯅꯥꯛꯇ ꯂꯩꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯈꯝꯂꯥꯡꯕꯕꯨ ꯄꯥꯝꯖꯕ ꯅꯨꯄꯤꯗꯤ ꯁꯥꯎꯕ ꯇꯥꯕꯅꯤ꯫ ꯈꯝꯂꯥꯡꯕꯒꯤ ꯊꯧꯔꯥꯡꯗꯒꯤꯅꯤ ꯏꯕꯦꯝꯃ ꯍꯣꯏꯅ ꯈꯨꯜꯁꯤꯗ ꯌꯥꯎꯁꯪꯒꯤ ꯁꯦꯟꯈꯥꯏ ꯂꯥꯛꯈꯤꯕꯁꯤ꯫ ꯈꯝꯂꯥꯡꯕꯅ ꯏꯕꯦꯝꯃꯕꯨ ꯄꯥꯝꯕꯗꯒꯤ ꯅꯈꯣꯏꯒꯤ ꯈꯨꯜꯗ ꯄꯥꯎ ꯄꯤꯈꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯇꯥꯏꯈꯣꯡ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯌꯥꯏꯐꯔꯦꯝꯕꯤ ꯌꯥꯎꯍꯜꯂꯒ ꯈꯨꯜ ꯑꯁꯤꯗ ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯍꯜꯂꯨ, ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯒ ꯏꯕꯦꯝꯃꯕꯨ ꯈꯪꯅꯍꯧꯒꯦꯅ ꯁꯤꯟꯕ ꯊꯧꯔꯥꯡꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯏꯆꯟ ꯊꯣꯏꯕꯤ ꯁꯅꯥꯗ ꯍꯪꯉꯨ꯫ ꯊꯣꯏꯕꯤ ꯁꯅꯥꯅꯁꯨ ꯌꯥꯏꯐꯔꯦꯝꯕꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯒ ꯂꯦꯝꯂꯩ ꯑꯃꯗꯤ ꯈꯝꯂꯥꯡꯕꯕꯨ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯃꯦꯂꯨꯗꯤ ꯌꯨꯍꯦꯟꯕꯒ ꯊꯣꯏꯕꯤ ꯁꯅꯥꯒꯅ ꯉꯥꯡꯂꯤꯕꯗꯨ ꯏꯊꯥ ꯊꯥꯖꯧ ꯌꯥꯗ꯭ꯔꯤ꯫ ꯌꯨꯍꯦꯟꯕꯅ, ꯏꯆꯜꯅ ꯃꯐꯝꯗꯣ ꯑꯃꯨꯛ ꯆꯪꯂꯨꯕꯒꯤ ꯃꯊꯧ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯒꯤꯁꯤꯗ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯎ ꯀꯩꯅꯣ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯕꯛ ꯇꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ꯫ ꯀꯥꯟꯅꯗꯦ꯫ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯥꯟꯕ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯎꯀꯣ꯫ ꯌꯨꯍꯦꯟꯕꯗꯨ ꯊꯣꯏꯕꯤ ꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯃꯦꯂꯨꯅ ꯁꯦꯟꯅꯔꯤ꯫ ꯌꯥꯏꯐꯔꯦꯝꯕꯤꯅ, ꯃꯦꯂꯨ, ꯅꯪ ꯇꯥ ꯌꯨꯍꯦꯟꯕꯗꯒꯤ ꯊꯥꯡ ꯐꯖꯕ ꯑꯝꯇ ꯂꯧꯔꯨꯒꯦꯔꯥ? ꯑꯁ, ꯃꯤꯅ ꯍꯤꯒꯦ ꯋꯥ ꯇꯧꯁꯤꯜꯂꯝꯂꯒ ꯅꯪꯅ ꯄꯪꯊꯥꯗ ꯊꯥꯖꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨꯀꯣ꯫ ꯇꯥ ꯈꯝꯂꯥꯡꯕꯒ ꯅꯪꯒ ꯑꯃꯨꯛꯇ ꯆꯝꯊꯣꯛꯅꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯪ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯀꯅꯣ꯫ ꯃꯥꯅ ꯌꯣꯟꯊꯣꯛꯄꯒꯤ ꯂꯃꯟ ꯈꯨꯝꯗꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯥꯕꯨ ꯂꯃꯟ ꯌꯥꯝ ꯈꯨꯝꯅꯤꯡꯂꯕꯗꯤꯅꯦ, ꯂꯥꯛꯑꯣ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣꯕ꯫ ꯃꯦꯂꯨꯅ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯁꯣꯔꯣ ꯆꯤꯡꯊꯣꯔꯛꯏ꯫ ꯃꯦꯂꯨꯅ, ꯌꯨꯝꯁꯤ ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯍꯥꯠꯄ ꯌꯥꯕ ꯊꯥꯡ ꯑꯝꯇ ꯄꯤꯌꯨ꯫ ꯀꯅꯥ ꯂꯩꯒꯦ? ꯌꯥꯏꯐꯔꯦꯝꯕꯤꯅ, ꯍꯥꯠꯇꯣꯏꯅꯤ, ꯑꯩ ꯃꯤ ꯍꯥꯠꯇꯣꯏꯅꯤ꯫ ꯉꯁꯤꯃꯛ, ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯈꯝꯂꯥꯡꯕ ꯍꯥꯠꯀꯗꯣꯏꯅꯤ꯫ ꯑꯩ ꯃꯤ ꯍꯥꯠꯇꯣꯏꯅꯤ꯫ ꯌꯨꯍꯦꯟꯕꯁꯨ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯦꯂꯨꯒ ꯌꯥꯏꯐꯔꯦꯝꯕꯤꯒꯒꯤ ꯃꯅꯥꯛꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯌꯨꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯕꯦꯝꯃ, ꯌꯣꯠꯁꯤꯗꯤ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧꯒꯗꯕꯅꯤ꯫ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯕꯗꯤ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯅꯪꯅ ꯈꯝꯂꯥꯡꯕꯕꯨ ꯌꯥꯝ ꯊꯤꯅ ꯄꯥꯝꯕꯒꯤꯗꯃꯛ ꯈꯨꯜꯁꯤꯗ ꯁꯦꯟꯈꯥꯏ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯃꯤꯋꯥꯁꯦ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯟꯅꯈꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯐꯪꯗ꯭ꯔꯕꯁꯨ ꯁꯦꯟꯈꯥꯏꯗꯤ ꯃꯍꯨꯠ ꯃꯥꯡꯕ ꯌꯥꯗꯦ꯫ ꯃꯍꯨꯠ ꯑꯃ ꯄꯨꯈꯣꯀꯣ꯫ ꯃꯦꯂꯨꯗꯤ ꯌꯥꯏꯐꯔꯦꯝꯕꯤꯕꯨ ꯆꯠꯇꯅꯕ ꯐꯥꯔꯤ, ꯑꯗꯨꯕꯨ ꯌꯥꯏꯐꯔꯦꯝꯕꯤꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯅꯤ ꯈꯝꯂꯥꯡꯕꯒꯤ ꯂꯩꯐꯝꯗꯅꯤ ꯌꯨꯍꯦꯟꯕꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯏꯐꯔꯦꯝꯕꯤꯗ ꯊꯥꯡ ꯑꯃ ꯄꯤꯔꯒ, ꯕꯦꯝꯃ, ꯇꯨ, ꯑꯥꯗꯒꯤ ꯌꯨꯝꯁꯤꯅꯤ ꯈꯝꯂꯥꯡꯕꯒꯤ ꯅꯨꯄꯤ ꯊꯩꯐꯝ꯫
ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯤ ꯑꯃꯃꯥꯡꯗ ꯍꯦꯛꯇ ꯌꯣꯟꯕ ꯉꯝꯃꯤꯗ ꯑꯩ ꯑꯣꯏꯔꯗꯤ ꯌꯨꯝꯁꯦ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯅꯨꯄꯥꯗꯨꯒꯤ ꯍꯨ ꯌꯥꯎꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯃꯕꯨꯛꯇꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯆꯥꯛꯈꯥꯎꯗ ꯃꯩ ꯍꯩꯖꯤꯜꯂꯛꯄꯒꯨꯝꯅ ꯁꯧꯒꯠꯈ꯭ꯔꯦ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯋꯥ ꯉꯥꯡꯗꯦ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯄ ꯊꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯈꯝꯂꯥꯡꯕꯒ ꯂꯦꯝꯂꯩꯒꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯌꯨꯡꯅ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯈꯝꯂꯥꯡꯕꯒ ꯂꯦꯝꯂꯩꯒꯗꯨ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯝꯂꯩꯅ ꯇꯥ ꯈꯝꯂꯥꯡꯕ ꯅꯣꯡꯉꯥꯟꯗꯧꯔ ꯃꯥꯜꯂꯦꯉꯣ ꯌꯦꯟ ꯈꯣꯡꯉꯛꯇ꯭ꯔꯤꯍꯦ ꯑꯁ ꯌꯦꯟꯗꯤ ꯑꯍꯤꯡꯗ ꯈꯣꯡꯕꯁꯨ ꯌꯥꯎꯏ ꯀꯩꯅꯣ ꯑꯗꯨꯒ ꯅꯨꯡꯊꯤꯜꯗ ꯈꯣꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯀꯩꯅꯣ ꯑꯗꯨꯅ ꯌꯦꯟꯗ ꯊꯥꯖꯕ ꯊꯝꯒꯅꯨ ꯎꯆꯦꯛ ꯃꯆꯥ ꯃꯆꯥꯁꯤꯡꯅ ꯈꯣꯡꯕ ꯍꯧꯔꯛꯂꯕ ꯅꯣꯡꯉꯥꯟꯒꯗꯧꯔꯦ ꯈꯪꯉꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯈꯪꯗ ꯎꯗꯕꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯏꯕꯅꯤꯀꯣ ꯑꯩꯅ ꯅꯪ ꯆꯦꯜꯂꯤꯁꯦ ꯏꯃꯥ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯁꯣꯝꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯈꯝꯂꯥꯡꯕꯒꯤ ꯌꯨꯝꯖꯥꯎꯗꯨꯒꯤ ꯊꯣꯡꯖꯥꯎꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯅꯤꯡꯁꯤꯡꯕ ꯃꯤ ꯑꯣꯏꯍꯧꯅꯕ ꯑꯩꯈꯣꯏꯅꯒꯤ ꯃꯤꯡꯁꯦ ꯊꯥꯔꯝꯒꯦ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯂꯩꯍꯧꯅꯕ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯊꯣꯡꯖꯥꯎꯗꯨꯒꯤ ꯊꯣꯡꯕꯥꯗꯨꯗ ꯊꯥꯡ ꯃꯇꯣꯟꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯒ ꯈꯝꯂꯥꯡꯕ ꯑꯃꯗꯤ ꯌꯥꯏꯐꯔꯦꯝꯕꯤꯅ ꯃꯃꯤꯡ ꯆꯥꯎꯅ ꯊꯥꯒꯠꯂꯛꯏ ꯁꯣꯝꯗ ꯏꯃꯨꯡꯗ ꯂꯦꯝꯂꯩꯅ ꯇꯥ ꯈꯝꯂꯥꯡꯕ ꯀꯅꯥꯅꯣꯃ ꯊꯣꯡ ꯅꯝꯂꯛꯏ ꯀꯅꯥꯅ ꯊꯣꯡ ꯅꯝꯃꯛꯏꯁꯤꯕꯣ ꯅꯨꯡꯁꯤꯅ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯑꯣ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯃꯌꯥꯏ ꯀꯥꯁꯦ ꯆꯪꯉꯨꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯌꯥꯏꯐꯔꯦꯝꯕꯤꯅ ꯈꯝꯂꯥꯡꯕꯒꯤ ꯌꯨꯝꯒꯤ ꯐꯤꯖꯪ ꯈꯛꯇ ꯈꯟꯕ ꯊꯣꯡꯅꯥꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯨꯡꯗ ꯌꯥꯏꯐꯔꯦꯝꯕꯤꯒ ꯈꯝꯂꯥꯡꯕꯒ ꯈꯔ ꯃꯨꯛꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯑꯗꯨꯒ ꯂꯦꯝꯂꯩꯁꯨ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯈꯝꯂꯥꯡꯕꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯕ ꯃꯇꯨꯡ ꯃꯁꯥ ꯄꯨꯝꯕ ꯏꯅ ꯄꯨꯝꯇꯩ ꯇꯩꯔꯒ ꯃꯥꯒꯤ ꯈꯨꯜꯂꯣꯝꯗ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯇꯁꯦꯡꯕꯒꯤꯗꯤ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯑꯉꯥꯎꯕꯤ ꯋꯥꯈꯜ ꯆꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯑꯍꯥꯡꯕ ꯂꯝꯕꯤꯗ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯃꯇꯣꯝꯇ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯗꯅ ꯇꯥꯔꯒ ꯂꯩꯔꯤ ꯐꯩꯔꯦꯟꯗꯨ ꯌꯥꯏꯐꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯈꯨꯜꯂꯣꯝꯗ ꯊꯥꯡꯂꯒ ꯄꯨꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯐꯩꯔꯦꯟꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯀꯔꯝ ꯍꯥꯏꯅ ꯂꯥꯌꯦꯡꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯛ ꯊꯥꯗꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯐꯩꯔꯦꯟꯅ ꯌꯥꯏꯐꯔꯦꯝꯕꯤꯕꯨ ꯂꯥꯌꯦꯡꯂꯛꯂꯤꯕꯁꯤ ꯆꯍꯤ 15 ꯁꯨꯔꯦ ꯍꯧꯖꯤꯛ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯐꯩꯔꯦꯟꯅ ꯈꯣꯡꯅꯥꯡꯈꯨꯜꯒꯤ ꯈꯝꯂꯥꯡꯕꯅ ꯂꯩꯔꯝꯕ ꯌꯨꯝꯖꯥꯎꯗꯨꯗ ꯄꯨꯔꯛꯂꯒ ꯌꯥꯏꯐꯔꯦꯝꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯈꯝꯂꯥꯡꯕꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯃꯇꯣꯝꯇ ꯃꯐꯝꯁꯤꯕꯨ ꯑꯩꯕꯨ ꯍꯥꯟꯅ ꯂꯥꯛꯈ꯭ꯔꯕꯣ ꯑꯩꯒꯤ ꯀꯣꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯃꯐꯝꯁꯤꯗ ꯀꯅꯥꯅ ꯄꯨꯔꯛꯂꯤꯕꯅꯣ ꯇꯥ ꯐꯩꯔꯦꯟ ꯑꯣ ꯇꯥ ꯐꯩꯔꯦꯟꯅ ꯄꯨꯔꯛꯄ ꯑꯣꯏꯒꯅꯤ ꯇꯥ ꯐꯩꯔꯦꯟ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯐꯩꯔꯦꯟ ꯀꯧꯔꯤꯉꯩ ꯐꯩꯔꯦꯟꯗꯨ ꯂꯦꯝꯂꯩꯒ ꯆꯪꯂꯛꯏ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯂꯦꯝꯂꯩ ꯎꯕꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯥ ꯐꯩꯔꯦꯟ ꯑꯩ ꯃꯐꯝꯁꯤ ꯌꯥꯝ ꯀꯤ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯗꯦ ꯑꯩ ꯄꯥꯝꯗꯦꯕ ꯑꯩ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯊꯝꯒꯅꯨ ꯑꯩ ꯀꯤꯕ ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗꯦ ꯂꯦꯝꯂꯩꯅ ꯌꯥꯏꯐꯔꯦꯝꯕꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯤꯔꯅꯨ ꯅꯪꯒꯤ ꯅꯔꯥꯁꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ ꯈꯨꯗꯤꯡꯃꯛ ꯊꯣꯏꯕꯤ ꯁꯅꯥꯒꯤ ꯐꯠꯇ꯭ꯔꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯇꯥ ꯐꯩꯔꯦꯟꯅ ꯈꯪꯂꯝꯕꯗꯣ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯩꯅ ꯈꯝꯂꯥꯡꯕꯒꯤ ꯂꯣꯏꯅꯕꯤꯅ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯈꯝꯂꯥꯡꯕꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯍꯦꯛ ꯀꯞꯂꯒ ꯐꯩꯔꯦꯟꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯐꯩꯔꯦꯟꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯅꯪꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯁꯤ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯜ ꯂꯦꯝꯂꯩ ꯑꯉꯥꯎꯕꯤ ꯏꯆꯦꯜꯅ ꯂꯪꯖꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯄꯨꯝꯅꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯐꯩꯔꯦꯟꯅ ꯌꯥꯏꯐꯔꯦꯝꯕꯤꯗꯨ ꯃꯌꯨꯝꯗ ꯄꯨꯔꯒ ꯍꯟꯈ꯭ರೆ ꯂꯦꯝꯂꯩꯗꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯕ ꯂꯟꯊꯨꯝ ꯑꯃꯗꯤ ꯈꯝꯂꯥꯡꯕꯅ ꯂꯦꯝꯂꯩꯗ ꯇꯥꯡꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯈꯝꯂꯥꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯈꯝꯕꯒ ꯊꯃꯣꯏ ꯄꯦꯟꯊꯣꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯃꯃꯥ ꯃꯆꯥꯗꯨ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯗꯨꯅ